ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯦꯗ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯖꯔꯕ ꯂꯩꯄꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯃꯐꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ, ꯊꯥꯡ-ꯇꯥ ꯇꯝꯐꯝ ꯁꯪꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯊꯥꯡ-ꯇꯥ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯍꯩ ꯁꯤꯡꯕꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯂꯩꯄꯥꯛ ꯀꯌꯥ ꯆꯥꯡꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯇꯝꯐꯝ ꯁꯪ ꯑꯁꯤꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯡ-ꯇꯥ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯐꯝ ꯍꯥꯡꯗꯗꯨꯅꯃꯊꯪ ꯆꯍꯤ ꯉꯥꯏꯔꯒ ꯂꯥꯛꯅꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯖꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯏ, ꯂꯩꯃ ꯑꯃꯗꯤ ꯔꯥꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯊꯥꯗꯣꯛꯅꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯆꯠꯅꯔꯣꯏꯗꯕ ꯆꯠꯅꯒꯗꯕ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯇꯨꯅ ꯂꯣꯏꯅꯩ꯫ ꯃꯈꯣꯏꯅ ꯏꯅꯔꯤꯕ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯦꯞꯄ ꯃꯤꯁꯛ ꯑꯗꯨ ꯃꯔꯨꯞꯀꯨꯝꯅ ꯇꯤꯟꯅꯔꯤꯕ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯊꯥꯡ-ꯇꯥ ꯇꯝꯐꯝ ꯁꯪꯗ ꯇꯝꯁꯤ ꯍꯥꯏꯅꯕꯗꯒꯤ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯃꯗꯨ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯇꯥꯔꯣꯏ ꯁꯤꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯂꯩꯃꯗꯤ ꯈꯔ ꯑꯋꯥꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯃꯍꯩ ꯇꯝꯕ ꯉꯝꯗꯗꯨꯅ ꯃꯃꯥꯅ ꯁꯦꯟꯅꯔꯤꯕ ꯍꯩꯀꯣꯜ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯂꯩꯃꯅ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯑꯗꯨ ꯁꯤꯠꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯀꯩꯅꯣ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯃꯣꯏꯅꯨ ꯁꯥꯗꯅ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯅꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯒ ꯂꯩꯔꯝꯃꯤꯗꯨꯕꯣ? ꯂꯥꯛꯑꯦ ꯈꯣꯠꯂꯦꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯆꯦꯛ ꯃꯣꯛꯀ ꯂꯥꯎꯗꯦ ꯍꯥꯏꯕ?" ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯃꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯒ ꯂꯨꯅ ꯄꯨꯜꯂꯕꯁꯨ ꯃꯔꯨ ꯑꯣꯏꯅ ꯍꯦꯟꯅ ꯃꯅꯨꯡ ꯍꯨꯠꯅ ꯄꯨꯛꯅꯤꯡ ꯈꯪꯅ ꯇꯤꯟꯅꯕꯗꯤ ꯃꯥꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯃꯇꯥꯔꯣꯏ ꯁꯤꯂꯩꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯔꯥꯎꯕ, ꯑꯋꯥꯕ ꯄꯥꯎ ꯑꯣꯏꯒꯦꯔꯥ, ꯋꯥꯔꯤ ꯑꯣꯏꯒꯦꯔꯥ, ꯃꯥꯒꯇ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯂꯩꯃꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯁꯤꯂꯩꯃꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯩꯗꯧꯔꯒꯦ? ꯉꯁꯤ ꯅꯪꯅ ꯑꯃꯨꯛ ꯃꯪꯉꯒ ꯂꯥꯛꯏꯁꯤꯕꯣ? ꯅꯪꯗꯤ ꯃꯣꯃꯣꯟ ꯅꯣꯛꯄꯅ ꯄꯛꯆꯩꯌꯦ." ꯂꯩꯃꯅ ꯃꯆꯤꯟ ꯑꯗꯨ ꯄꯦꯔꯒ "ꯁꯤꯂꯩꯃ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ." ꯁꯤꯂꯩꯃꯅ ꯂꯩꯃꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯅꯞꯁꯤꯜꯂꯒ "ꯍꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯑꯩꯅ ꯀꯔꯝꯅ ꯈꯪꯗꯣꯏꯅꯣ?" ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯌꯥꯅꯆꯦ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ." "ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯃꯥꯏꯒꯗꯣ ꯍꯩ ꯑꯄꯦꯠꯄ ꯃꯥꯟꯈꯩ ꯄꯦꯊꯔꯤꯕꯗꯣ? ꯅꯪꯅꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ, ꯑꯗꯣ ꯏꯁꯥꯗ ꯊꯣꯛꯄꯅꯤꯅ ꯀꯣꯛꯁꯦ ꯌꯥꯝꯅ ꯂꯨꯝꯃꯤ." "ꯑꯗꯨꯗꯤ ꯃꯈꯣꯏꯒ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯇꯣꯛꯑꯣꯅ, ꯑꯩꯅ ꯅꯪꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯩ ꯀꯥꯟꯅꯅꯤ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯂꯝꯕꯤꯁꯨ ꯈꯔ ꯅꯤꯡꯇꯝꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯤꯒꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯅꯤꯡꯕꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯃꯈꯣꯏ ꯅꯠꯇ꯭ꯔꯒꯁꯨ ꯑꯐꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ." ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯁꯤꯂꯩꯃ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯌꯥꯔꯗꯤ ꯅꯍꯥꯟꯅꯅꯦ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯑꯅꯤ. ꯌꯥꯗꯕ ꯑꯃ ꯂꯩꯔꯤꯗꯧꯏꯅꯤ." "ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯃꯔꯝꯗꯣ." "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯃꯈꯣꯏꯒ ꯄꯨꯟꯕ ꯇꯣꯛꯂꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯀꯔꯦꯝꯅꯔꯒ ꯂꯛꯅꯕꯤꯗꯣꯏꯅꯤ꯫ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ. ꯊꯥꯡ-ꯇꯥ ꯇꯝꯐꯝ ꯁꯪ ꯑꯁꯦ ꯀꯥꯡꯕꯨ ꯅꯥꯏꯔꯒ ꯑꯃꯅ ꯑꯃꯕꯨ ꯑꯐꯥꯎ ꯁꯥꯟꯅꯔꯒ ꯑꯣꯠꯄ ꯅꯩꯕ ꯌꯥꯝ ꯇꯧꯅꯩ. ꯑꯗꯨꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯤꯒ ꯂꯣꯏꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯄ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ." "ꯑꯦ, ꯑꯗꯨꯝꯅꯁꯨ ꯂꯩꯅꯕꯣꯏꯔꯦ? ꯑꯗꯣ ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯄꯗꯤ ꯀꯝꯗꯧꯕ?" "ꯀꯗꯥꯏꯗꯒꯤ ꯑꯣꯖꯥꯅ ꯉꯝꯂꯨ ꯄꯣꯠꯅꯣꯗ. ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯣꯖꯥꯗꯤ ꯁꯨꯞꯅꯇꯒꯤ ꯈꯖꯤꯛ ꯈꯛꯇꯅꯤ. ꯑꯗꯨꯒ ꯁꯥꯇ꯭ꯔꯅ ꯃꯌꯥꯝ ꯑꯃ. ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯁꯥꯇ꯭ꯔꯅ ꯑꯗꯨꯝ ꯑꯣꯖꯥꯗꯒꯤ ꯂꯥꯛꯆꯕ ꯉꯝꯃꯤ. ꯃꯈꯣꯏꯗꯤ ꯈꯔ ꯆꯩꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯒꯅꯤ. ꯐꯠꯇꯕ ꯃꯤꯅ ꯌꯥꯝꯂꯕꯗꯤ ꯑꯐꯕꯗꯣ ꯃꯇꯣꯟ ꯆꯣꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ." "ꯑꯗꯣ ꯐꯔꯦꯅꯦ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯉꯁꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯅꯃꯥꯏꯗꯨ ꯇꯨꯛꯊꯔꯒ ꯂꯥꯛꯏꯗꯨꯕꯣ?" ꯂꯩꯃ ꯃꯆꯤꯟ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯦꯊꯣꯛꯂꯒ ꯁꯤꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ "ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯂꯩꯁꯨ ꯂꯩꯇꯕ, ꯌꯥꯝ ꯁꯥꯊꯤꯕ, ꯌꯥꯝꯅ ꯂꯨꯕ." ꯁꯤꯂꯩꯃ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯅꯣꯛꯏ꯫
ꯃꯈꯥꯗꯤ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯦ ꯍꯥꯏꯕ ꯍꯩꯃꯥ ꯑꯗꯨ ꯀꯔꯤꯅꯣ ꯁꯠ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯌꯥꯎꯔꯨꯕ ꯅꯠꯇꯕꯅꯤꯅ ꯀꯝꯗꯧꯅ ꯈꯪꯗꯣꯏꯅꯣ ꯂꯩꯃꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯛꯏ ꯑꯁ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯃꯤ ꯍꯣ ꯅꯨꯃꯤꯠ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯗꯕ ꯇꯥꯔꯒꯗꯤ ꯃꯔꯨꯞꯀꯤ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯅꯁꯤ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯉꯔꯥꯡꯕꯨ ꯐꯪꯕꯋꯣ ꯉꯁꯤꯕꯨ ꯐꯪꯕꯣ ꯂꯣꯏ ꯐꯪꯅꯈ꯭ꯔꯦ ꯐꯪꯗꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇ ꯉꯥꯏꯔꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯤꯡꯉꯥꯏꯒ ꯌꯥꯎꯅ ꯃꯈꯣꯡ ꯃꯈꯨꯠꯀꯗꯣ ꯊꯤꯜꯂꯒ ꯍꯦꯛꯇ ꯀꯞꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯤꯂꯩꯃꯅ ꯑꯁ ꯀꯞꯄꯤꯅꯦ ꯀꯥꯏꯅ ꯌꯥꯝ ꯄꯛꯇꯤꯌꯦ ꯃꯄꯤꯁꯨ ꯇꯥꯗꯦ ꯇꯧꯁꯤꯟꯅꯕ ꯍꯦꯛ ꯃꯥꯟꯈꯩ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯊꯤꯃꯤꯟꯅꯁꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯁꯤꯂꯩꯃꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯒ ꯑꯁ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯏꯔꯥꯡ ꯇꯧꯁꯤꯜꯂ ꯂꯣꯏꯔꯦ ꯑꯗꯣ ꯀꯃꯥꯏ ꯏꯔꯥꯡ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯩꯇ꯭ꯔꯤꯁꯦ ꯅꯨꯄा ꯐꯥꯎꯕ ꯀꯣꯏꯗꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯅ ꯍꯪꯉꯤꯕ ꯁꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇꯝꯍꯧꯔꯁꯦꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯃꯈꯣꯏꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯊꯥꯡ ꯇꯥ ꯇꯝꯕꯒ ꯄꯨꯡꯆꯥꯏ ꯃꯣꯏꯅ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯇꯧꯕꯗꯣ ꯑꯩ ꯇꯝꯐꯝ ꯁꯪꯗꯒ ꯑꯝꯇ ꯆꯠꯄ ꯉꯝꯂꯔꯣꯏꯕ ꯊꯥꯡ ꯇꯥꯁꯤꯗꯗꯤ ꯇꯝꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯗꯒꯤꯗꯤꯅꯦ ꯑꯩ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ ꯇꯧꯕꯅꯦꯕ ꯁꯤꯂꯩꯃ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯐꯔꯦꯁꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯁꯨꯔꯨ ꯍꯦꯛ ꯅꯩꯔꯗꯅ ꯒꯤꯔꯤ ꯍꯦꯛ ꯇꯛꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯒꯦ ꯉꯁꯤꯅ 6ꯅꯤ ꯁꯨꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠ 2 ꯐꯥꯎꯕꯗꯤ ꯂꯩꯔꯤꯗꯅ ꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯕꯒꯤ ꯑꯗꯨ ꯌꯥꯝ ꯋꯥꯏꯅꯣ ꯐꯔꯦ ꯍꯧꯖꯤꯛꯀꯤꯁꯨ ꯆꯠꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯔꯛꯑꯣ ꯏꯅꯦ ꯃꯦꯝꯃꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯊꯣꯛꯎꯁꯤ ꯅꯨꯄꯥ ꯊꯤꯁꯦ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯅꯦ ꯂꯨꯈ꯭ꯔꯕ ꯇꯥꯟꯐꯝꯁꯤꯗ ꯁꯤꯡꯖꯨ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯕ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯔꯒ ꯅꯕꯨꯛ ꯀꯥꯏꯕ ꯃꯈꯩ ꯄꯤꯖꯅꯤ ꯁꯤꯂꯩꯃꯅ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯍꯦ ꯑꯉꯥꯎꯕꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯅꯨꯄꯥ ꯊꯤꯕꯁꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯐꯝꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯀꯗ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯐꯝꯗꯤ ꯃꯤ ꯌꯥꯝꯅ ꯇꯤꯟꯕꯅꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯐꯝꯂꯒ ꯏꯔꯥꯡ ꯃꯤꯆꯤ ꯈꯞꯆꯤꯜꯂꯗꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤꯗꯅ ꯂꯩꯃꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯁꯤꯂꯩꯃꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯣꯏꯅꯦꯍꯦ ꯑꯁ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯁꯦ ꯀꯌꯥꯗ ꯃꯀꯣꯛ ꯂꯩꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯀꯥꯎꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯇꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯁꯤꯂꯩꯃꯅ ꯍꯥꯏꯕꯅ ꯑꯩꯅ ꯍꯥꯏꯔꯒ ꯀꯥꯎꯅꯤꯀꯣ ꯀꯥꯏ ꯑꯐꯥꯎꯕ ꯑꯃꯨꯛ ꯁꯥꯖꯤꯜꯂꯝꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯏꯊꯛ ꯏꯊꯥꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯐꯅꯦꯛ ꯑꯃꯃꯝ ꯁꯦꯠꯂꯒ ꯆꯝꯇꯛꯅ ꯀꯦꯔꯒ ꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯃꯅ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯀꯩꯅꯣ ꯏꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯊꯕꯛꯅꯣ ꯀꯥꯏꯅ ꯃꯦꯝꯃꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯅꯌꯨꯝꯗꯒꯤꯅ ꯁꯤ ꯐꯥꯎꯕ ꯂꯥꯛꯄꯁꯤꯗ ꯈꯣꯡꯀꯥꯞ 1-2 ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯛ ꯅꯥꯟꯅ ꯊꯣꯔꯛꯄꯗꯨꯗꯅꯦ ꯀꯅꯥꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄ ꯃꯥꯟꯗꯣꯏꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯏꯅꯦꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ ꯏꯅꯦ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕꯅꯦ ꯀꯥꯟꯅꯗꯦ ꯁꯤꯡꯖꯨ ꯂꯨꯄꯥ 50ꯒꯤ ꯄꯤꯔꯛꯑꯣ ꯏꯁ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯅ ꯊꯣꯔꯛꯑꯒ ꯁꯤꯡꯖꯨ ꯂꯨꯄꯥ 50 ꯈꯛꯀꯤ ꯆꯥꯗꯣꯏꯕ ꯏꯅꯦ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯁꯤꯟꯅꯔꯒ ꯅꯪꯒꯤ ꯄꯣꯠ ꯁꯤꯠꯅꯅꯕ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯗꯤ ꯌꯥꯔꯣꯏꯀꯣ ꯃꯦꯝꯃꯁꯨ ꯅꯣꯛꯂꯒ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯗꯨ ꯁꯣꯏꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ 3 ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯁꯤꯂꯩꯃꯅ ꯂꯩꯃꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯂꯣꯟꯅ ꯂꯩꯃ ꯌꯥꯝ ꯂꯦꯝꯅ ꯃꯃꯣꯟ ꯅꯣꯛꯑꯒ ꯂꯩꯌꯨꯀꯣ ꯇꯞꯅ ꯅꯨꯄꯥꯁꯤꯗ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯁꯦ ꯂꯩꯃꯁꯨ ꯃꯁꯝ ꯑꯗꯨ ꯁꯦꯝ ꯁꯥꯔꯒ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯦꯝꯃꯅ ꯁꯤꯡꯖꯨ ꯈꯔ ꯂꯥꯗ ꯌꯣꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯁꯦ ꯏꯕꯨꯡꯉꯣ ꯈꯣꯏꯗꯤ ꯀꯔꯤ ꯆꯥꯗꯣꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯡꯍꯧ ꯕꯣꯔꯥ ꯈꯔ ꯑꯗꯨꯒ ꯆꯥ 3 ꯑꯃꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥ 3 ꯑꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯗ ꯁꯨꯡꯌꯦꯡ ꯌꯦꯡꯂꯛꯂꯝꯗꯦ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯁꯨꯒꯠꯇꯨꯅ ꯇꯞꯅ ꯁꯤꯂꯩꯃ
ꯌꯦꯡꯉꯛꯇꯤꯌꯦ. ꯑꯁ ꯇꯥꯟ ꯆꯥꯟꯅꯗꯗꯅ ꯇꯧꯔꯤꯅꯤ. ꯏꯔꯥꯡ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯌꯨ. ꯃꯇꯥꯡ ꯆꯥꯕꯗ ꯃꯤꯆꯥꯟꯅꯈ꯭ꯔꯗꯤꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯗꯕꯅꯤ. ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯑꯃꯅ ꯍꯥꯏꯐꯦꯠ ꯃꯃꯥꯡꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯤꯠꯀꯥꯗꯨ ꯇꯒꯨꯞ-ꯇꯒꯨꯞꯀ ꯀꯨꯞꯂꯒ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯈꯨꯅꯤꯡꯅ ꯇꯞꯅ ꯊꯤꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯇꯨ ꯑꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨ, ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯟꯅ ꯈꯨꯖꯤꯟ ꯁꯤꯛꯅꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯌꯦꯡꯂꯛꯑꯦ ꯍꯥꯏꯔꯒꯅ ꯍꯦꯟꯖꯤꯟꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯤꯠꯆꯤꯒ ꯈꯞꯆꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯗꯨꯗꯤ ꯇꯥꯏꯑꯣꯟꯅꯕꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯉꯥꯡ ꯃꯆꯥꯗ ꯂꯛꯅꯕꯒꯨꯝ ꯂꯛꯅꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯅꯤ, ꯅꯈꯣꯏꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯇꯧꯔꯤꯗꯨꯅ? ꯋꯥꯍꯩ ꯑꯗꯨꯗ ꯑꯅꯤ ꯑꯗꯨ ꯆꯥꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨ ꯄꯨꯡꯈꯤ ꯈꯤꯔꯗꯨꯅ ꯏꯀꯥꯏꯅ ꯌꯦꯡꯅꯔꯒ ꯆꯠꯂꯁꯤ ꯍꯥꯏꯕꯒꯨꯝꯅ ꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯅꯥꯝꯃ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ, ꯏꯅꯦ, ꯁꯤꯡꯖꯨꯒꯤ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯂꯪꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯂꯒ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯍꯩꯇ꯭ꯔꯒꯅ ꯍꯩꯅ ꯇꯝꯕꯤꯒꯦ, ꯑꯃꯨꯛ ꯇꯨꯁꯤꯅꯤ ꯑꯁ꯭ꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯁꯣꯝꯗ ꯑꯅꯤ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝ ꯑꯃꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ, ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤ ꯂꯩꯃ? ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯎꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯅꯅꯦ ꯃꯕꯨꯡꯅ ꯃꯆꯟꯗ ꯂꯛꯅꯕꯗꯧꯅ ꯂꯛꯅꯔꯒ ꯂꯩꯔꯤ꯫ ꯂꯩꯃꯅ ꯁꯥꯎꯔꯥꯡꯅꯅ, ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯀꯨꯁꯨꯝꯗꯤꯅꯦ ꯑꯥ ꯀꯀꯥ ꯃꯥꯟꯕꯗꯨꯒ ꯀꯣꯏꯅꯔꯤꯗꯨꯗꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗꯒꯤꯁꯨ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯗꯧꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯁꯤꯂꯩꯃ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ, ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯅꯨꯄꯥ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯥ ꯐꯪꯗꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯨꯛꯄꯤ ꯍꯥꯏꯗꯣ ꯑꯣꯏꯅꯤꯀꯣ ꯑꯃꯨꯛ꯫ ꯑꯩꯒꯤꯕꯨꯗꯤ ꯑꯁꯦꯡꯕꯩ ꯑꯣꯏꯔꯁꯨ ꯌꯥꯔꯦ, ꯅꯨꯄꯥ ꯀꯣꯏꯕ ꯍꯥꯏꯗꯣ ꯐꯪꯗꯕꯩ ꯋꯥꯅꯤ꯫ ꯅꯨꯄꯥ ꯐꯪꯗꯕꯤꯌꯦ? ꯏꯁ ꯅꯪꯁꯨ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯅꯤꯗꯣ ꯃꯁꯛ ꯊꯤꯕ ꯅꯠꯇꯦ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ, ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ, ꯍꯥꯏ, ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣꯅꯦꯍꯦ, ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯃꯈꯩ ꯅꯣꯛꯂꯤꯗꯨꯕꯣ? ꯈꯔ ꯂꯦꯝꯅ ꯅꯣꯛꯎꯅꯤ ꯅꯣꯏꯕꯣ꯫ ꯑꯅꯤꯗꯨ ꯃꯌꯥꯗꯨ ꯈꯨꯝꯖꯤꯜꯂꯒ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ, ꯈꯔ ꯇꯞꯅ ꯅꯣꯛꯑꯣ ꯍꯥꯏꯔꯤꯌꯦ꯫ ꯑꯍꯜ ꯑꯗꯨꯅ ꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯆꯩꯁꯨ ꯑꯗꯨ ꯁꯨꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯂꯩꯃꯅ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯍꯌꯦꯡ ꯑꯃꯨꯛ ꯊꯤꯔꯁꯤ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯃꯅꯤ꯫ ꯂꯩꯃꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯃꯇꯝꯗꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯣ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯁꯤꯂꯩꯃꯅ ꯃꯈꯨꯠꯇꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯔꯒ, ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯥꯔꯒ ꯑꯣꯏꯅ ꯀꯣꯏꯔꯣ, ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯣꯏꯕ ꯑꯃ꯫ ꯑꯁ ꯑꯩꯅꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯑꯐꯥꯎꯕꯤ ꯁꯥꯕ? ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇꯅꯤ ꯑꯅꯤ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯁꯤꯂꯩꯃꯅ, ꯂꯩꯃ, ꯁꯤꯗ ꯉꯥꯛꯇ ꯐꯝꯈꯤꯁꯦ, ꯑꯁ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯋꯥꯕꯗ ꯂꯣꯏꯔꯦ꯫ ꯂꯩꯃꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, ꯇꯨ ꯑꯥꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯦ, ꯃꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯕ ꯑꯣꯏꯅ ꯐꯝꯃꯨꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯝꯃꯤ꯫ ꯁꯤꯂꯩꯃꯅ, ꯑꯁ ꯏꯁꯤꯡꯁꯤꯗꯨꯝ ꯍꯥꯟꯅ ꯊꯛꯎꯁꯦ, ꯈꯅꯥꯎꯒꯁꯦ ꯈꯔ ꯀꯪꯉꯤ꯫ ꯁꯤꯂꯩꯃ, ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯗ꯭ꯔꯣ? ꯅꯪꯁꯦ ꯅꯁꯛ ꯐꯖꯔꯕꯁꯨ ꯀꯥꯟꯅꯗꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯦꯗ꯫ ꯂꯩꯃꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ, ꯑꯩꯕꯨ ꯁꯛ ꯐꯖꯕ꯭ꯔꯅꯤ? ꯑꯦ, ꯅꯪꯕꯨ ꯃꯤ ꯄꯥꯟꯗꯕ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯁꯦ? ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯄꯥꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕꯅꯤꯅ ꯈꯪꯗꯦꯗ꯫ ꯑꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯛ ꯈꯛꯇꯁꯨ ꯄꯨꯗꯤꯌꯦ, ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯅꯨꯄꯥꯅ ꯄꯥꯝꯗꯕ ꯂꯩ, ꯑꯗꯨꯒ ꯃꯁꯛ ꯐꯅ ꯊꯤꯔꯁꯨ ꯃꯥꯅꯕꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯣꯏꯅꯤ꯫ ꯑꯩꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯦ ꯈꯟꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ
ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯨꯆꯨꯁꯦ ꯃꯩꯇꯥꯟ ꯇꯩꯁꯤꯜꯂꯒ ꯃꯨꯍꯜꯂꯁꯤꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯃꯥꯏꯁꯤꯗ ꯈꯔ ꯌꯦꯛꯁꯤꯜꯂꯒ ꯁꯛꯁꯤ ꯊꯤꯍꯜꯂꯁꯤꯔꯥ? ꯐꯖꯔꯤꯕ ꯅꯁꯛꯇꯨꯗ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯁꯛ ꯑꯃꯨꯛ ꯊꯤꯍꯜꯂꯗꯤ ꯑꯉꯥꯎꯕꯅ ꯐꯥꯎꯕ ꯄꯥꯝꯃꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯑꯣꯏꯅ ꯀꯣꯏꯔꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ? ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ? ꯀꯔꯤ? ꯑꯩꯅ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯕ? ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯗꯣꯏꯕ? ꯅꯝꯗꯅ ꯀꯣꯏꯔꯒꯅ ꯑꯩꯕꯨ ꯀꯔꯤꯅꯤꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ? ꯑꯁ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯑꯩ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯑꯩ ꯉꯝꯃꯣꯏꯌꯦ ꯁꯤꯂꯩꯃ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯊꯥꯡ ꯇꯥ ꯇꯝꯕꯗꯣ ꯇꯣꯛꯄ ꯑꯃ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯁꯥꯅ ꯌꯥꯅ ꯆꯩꯔꯥꯛ ꯑꯗꯣ ꯐꯪꯖꯕ ꯃꯁꯤꯗ ꯂꯩꯔꯦ꯫ ꯂꯩꯃꯅ ꯃꯊꯥ ꯁꯥꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯂꯒ ꯂꯩꯔꯦ, ꯂꯩꯔꯦ, ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯔꯦ꯫ ꯑꯦ, ꯀꯗꯥꯏꯅꯣ? ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣꯕ? ꯀꯩꯅꯣ? ꯑꯩꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕꯤ ꯅꯪ ꯂꯩꯁꯤꯗꯤ? ꯏꯁ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯁꯥꯗꯣꯏꯕ? ꯉꯝꯃꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯅꯨꯄꯥ ꯁꯥꯕꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪꯗ ꯅꯠꯇꯅ ꯑꯩꯁꯨ ꯂꯣꯏꯅ ꯆꯦꯟꯅꯍꯟꯒꯦ ꯍꯥꯏꯔꯣ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯅꯨꯀꯣ ꯁ꯭ꯋꯥꯏꯗ꯫ ꯅꯨꯄꯤꯒꯤ ꯁꯕꯥꯅꯕꯨ ꯀꯃꯥꯏꯅ ꯅꯨꯄꯥ ꯁꯥꯗꯣꯏꯅꯣ? ꯑꯁ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯈꯣꯏꯗ ꯁꯛ ꯎꯠꯀꯗꯕ ꯅꯠꯇꯤꯌꯦ, ꯂꯥꯞꯅ ꯂꯩꯔꯒ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯎꯠꯄ ꯈꯛꯇꯅꯤ꯫ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯉꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ, ꯅꯪꯅ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯁ ꯂꯩꯃ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤꯀꯣ ꯃꯗꯣ꯫ ꯃꯗꯨꯅ ꯍꯦꯟꯅ ꯈꯪꯅꯔꯛꯂꯒ ꯃꯤꯅꯝꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯗꯧꯅ ꯃꯈꯣꯏꯅ ꯆꯥꯕꯤꯈꯤꯅꯤ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯥꯛꯇ ꯐꯝꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯈꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯨ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄꯁꯦ ꯑꯁꯤꯁꯤꯅꯦ ꯍꯥꯏꯕ꯫ ꯑꯌꯥ, ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯗꯤ! ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯗ ꯂꯥꯏꯔꯦꯝꯕ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ, ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯄꯥꯈꯪ ꯑꯝꯇ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯂꯩꯃꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯀꯧꯕꯅꯤꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯝꯕꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯤꯂꯩꯃꯁꯨ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯩꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯁꯤꯂꯩꯕꯅ ꯃꯌꯥ ꯑꯗꯨ ꯄꯥꯈꯠꯅ ꯆꯤꯛꯂꯒ ꯃꯇꯣꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯥꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯁꯣꯝꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯩꯅꯣ, ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯂꯩꯃꯅ ꯁꯤꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯒ ꯃꯁꯝ ꯃꯅꯥꯒ ꯑꯗꯨ ꯁꯦꯝꯖꯤꯜꯂꯒ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯂꯩꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ, ꯃꯌꯥ ꯑꯗꯨ ꯆꯤꯛꯁꯤꯜꯂꯒ ꯄꯥꯈꯠꯅ ꯁꯣꯜꯂꯛꯏ꯫ ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ, ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯏꯊꯛ ꯏꯔꯥꯡꯗ ꯌꯥꯎꯕ ꯃꯤꯁꯛ ꯃꯥꯟꯗꯦ, ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯤ꯫ ꯑꯁꯤꯗꯒ ꯊꯧꯅꯥ ꯐꯗꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯗꯤ ꯈꯨꯄꯥꯛ ꯑꯍꯥꯎꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦꯁꯦ꯫ ꯂꯩꯃ, ꯅꯪꯕꯨ ꯇꯞꯊꯈꯣ ꯀꯩꯗꯧꯕꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯃꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ, ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ? ꯌꯥꯅꯤꯌꯦ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯑꯗꯣꯝꯒꯤ ꯁꯛꯐꯝꯗꯣ ꯑꯃꯨꯛꯇ ꯌꯦꯛꯆꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥꯃꯛꯇ ꯈꯨꯠ ꯊꯤꯜꯂꯒ ꯍꯔꯥꯎꯅ ꯑꯩꯕꯨꯔꯣ? ꯅꯠꯇꯦ, ꯏꯕꯨꯡ ꯑꯃꯁꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯛꯐꯝ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯒ ꯑꯁ, ꯑꯩꯗꯤ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪ ꯌꯥꯝ ꯑꯣꯏꯖꯅꯤꯡꯕꯗꯣ? ꯌꯥꯅꯤꯌꯦ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯇꯣꯏꯁꯤꯕꯣ? ꯀꯩ ꯂꯩꯔꯒꯦ? ꯂꯩꯃꯅ ꯃꯔꯩ ꯇꯠ ꯇꯠ ꯇꯧꯔꯒ ꯀꯩꯅꯣ, ꯑꯩꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯥꯏ ꯌꯦꯛꯄꯒꯤ ꯊꯕꯛ ꯇꯧꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯗ ꯏꯕꯨꯡꯒꯤ ꯃꯁꯥ ꯐꯕ ꯆꯪꯈꯣꯟꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯌꯦꯛꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕ, ꯑꯗꯨꯒꯤꯅꯤ꯫ ꯁꯤꯂꯩꯕꯗꯤ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯨꯟꯗꯣꯛꯂꯒ ꯑꯩꯒꯤꯗꯤ ꯌꯦꯛꯔꯣꯏꯗꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦꯅꯦ ꯍꯥ?
ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯈꯥꯕ, ꯑꯗꯨꯒ ꯅꯪꯅ ꯌꯦꯛꯇꯧꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯣꯏꯔꯩ꯫ ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯌꯦꯛꯎꯀꯣ, ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ꯫ ꯍꯦ ꯁꯛꯈꯪꯗꯕꯤ, ꯂꯥꯛꯑꯣ, ꯅꯪꯁꯨ ꯁꯤꯗ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯕꯅꯤꯅꯅꯦ ꯀꯩ ꯀꯥꯟꯅꯅꯤ? ꯑꯩꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯂꯩꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯌꯦꯛꯅꯅꯕ ꯃꯄꯣꯠ ꯃꯆꯩꯁꯨ ꯂꯧꯊꯣꯛꯂꯒ, ꯏꯕꯣ, ꯌꯥꯔꯅꯤ, ꯂꯦꯞꯄ ꯋꯥꯅꯤꯌꯦ, ꯑꯗꯨꯅ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯐꯝꯕ ꯌꯥꯒꯗ꯭ꯔꯥ? ꯄꯣꯏꯔꯩꯁꯨ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯊꯋꯥꯏ ꯇꯥꯅ ꯄꯣꯏꯔꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯆꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯂꯩꯃꯅ ꯍꯔꯥꯎꯅ, ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯏꯉꯥꯎ ꯉꯥꯎꯅ ꯁꯤꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯂꯥꯎꯍꯧꯔꯒ, ꯍꯥꯏ, ꯉꯥꯏꯈꯣꯅꯦ, ꯃꯤꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯂꯣꯏꯔꯒ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯌꯦꯡꯍꯧꯗꯦ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯈꯥꯕꯅ ꯀꯔꯦꯝꯅꯅ, ꯌꯦꯛꯄꯗ ꯅꯁꯛꯇꯨ ꯊꯤꯕꯅꯤꯅ ꯐꯖꯅ ꯇꯥꯔꯝꯃꯔꯣꯏ, ꯑꯗꯨꯅ ꯎꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯎꯠꯂꯝꯗꯨꯅ ꯆꯠꯈꯤꯔꯣꯏꯔꯝꯅꯤ꯫ ꯄꯣꯏꯔꯩꯅ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯅ ꯍꯠꯂꯒ, ꯍꯦ ꯁꯛ, ꯑꯩꯗꯤ ꯌꯦꯛꯄꯨ ꯌꯦꯛꯄꯤꯔꯤ, ꯎꯍꯧꯗꯕꯒꯤ ꯋꯥꯅꯤ, ꯅꯪꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯗꯣ? ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯋꯥꯟꯊꯅꯤ ꯍꯥꯏꯗꯅ ꯌꯦꯡꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯈꯔꯗꯤ ꯂꯩꯈꯠꯂꯤꯀꯣ, ꯃꯍꯧ ꯏꯍꯧ ꯍꯧꯕ ꯃꯥꯜꯂꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯕꯨ ꯐꯠ ꯆꯪꯁꯤꯜꯂꯒ ꯑꯝꯇ ꯌꯦꯛꯆꯒꯦꯅꯤ, ꯑꯗꯨꯒ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯠꯂꯝꯗꯦ, ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛꯄꯨ ꯇꯧꯗꯣꯏꯅꯣ ꯑꯁꯤꯕꯣ? ꯍꯥꯏꯁ, ꯑꯩꯅ ꯈꯟꯕꯗ ꯃꯥꯒꯤꯁꯦ ꯅꯪꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯤꯍꯥꯠꯄꯅꯤ ꯀꯥꯏꯅꯒ ꯊꯦꯠꯂꯒ ꯂꯩꯔꯝꯗꯅꯕ꯫ ꯄꯣꯏꯔꯩꯁꯨ ꯋꯥꯈꯜ ꯈꯜꯂꯒ, ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏꯅꯦ꯫ ꯏꯇꯥꯎ, ꯑꯩ ꯆꯤꯡꯅꯔꯛꯑꯦ, ꯃꯗꯨ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯕ ꯂꯥꯛꯄꯗ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ, ꯇꯥꯟꯅꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯐꯥꯎꯖꯤꯟꯈ꯭ꯔꯕꯅꯣ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯄꯣꯏꯔꯩꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ, ꯑꯁ, ꯀꯔꯤꯅꯨꯡꯒꯤ ꯄꯨꯛ ꯐꯥꯗꯣꯛꯎꯕꯅꯣ, ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯍꯦꯛ ꯌꯦꯛꯄ ꯌꯥꯊꯣꯛꯍꯜꯂꯨꯔꯦ꯫ ꯃꯗꯨꯗ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯩ, ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯈꯥꯕꯅ ꯀꯔꯦꯝꯅꯔꯒ, ꯐꯖꯕ ꯌꯥꯝ ꯁꯥꯈꯨ, ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯤꯗꯨꯗ ꯊꯥꯖꯔꯨꯔꯒ ꯃꯗꯨꯒꯤ ꯗꯁꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯔꯤꯅꯤꯅꯦ꯫ ꯑꯗꯣ ꯀꯗꯣꯝꯗꯕꯨ ꯐꯥꯎꯖꯤꯟꯈ꯭ꯔꯕꯅꯣ, ꯇꯝꯅꯕꯒ ꯅꯪꯍꯧꯗꯦꯗꯣ ꯇꯥꯏ, ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯃꯁꯛꯁꯨ ꯐꯖꯩ, ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯏꯁ, ꯑꯉꯥꯎ ꯑꯐꯩ ꯂꯥꯏꯔꯦꯝꯕꯤꯅꯕꯨ ꯃꯤꯔꯛꯇ ꯊꯣꯔꯛꯑꯒ ꯂꯥꯏ ꯌꯦꯛꯀꯗ꯭ꯔꯣ? ꯌꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ, ꯀꯔꯤ ꯊꯣꯛꯄꯅꯣꯗꯣ ꯍꯌꯦꯡ ꯈꯪꯉꯅꯤ꯫ ꯅꯪꯒꯤꯁꯤꯗꯤ ꯊꯤ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯅꯤꯅꯦ, ꯍꯌꯦꯡ ꯁꯤꯗꯧꯔꯦꯅ ꯀꯟꯒꯦ ꯅꯤꯡꯗ꯭ꯔꯒ ꯁꯤꯕ ꯉꯥꯏꯔꯒ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯑꯁ, ꯋꯥꯊꯤꯗꯣ ꯇꯧꯔꯒ ꯂꯩꯔꯅꯨ, ꯌꯨꯝ ꯍꯟꯕ ꯊꯦꯡꯉꯅꯤꯕ, ꯅꯨꯄꯤꯗꯣ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ, ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ, ꯁꯤꯗ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩ? ꯄꯣꯏꯔꯩ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯒ, ꯁꯣꯝꯗꯅ ꯁꯤꯂꯩꯃꯅ, ꯂꯩꯃ, ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ? ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯃꯉꯣꯟꯗ ꯉꯥꯎꯖꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯂꯩꯃꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ, ꯑꯁ, ꯀꯗꯥꯏꯗꯒꯤ ꯉꯥꯎꯕꯅꯣ ꯁꯤꯂꯩꯃ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯡꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯊꯦꯡꯅꯕ꯫ ꯑꯁ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣ? ꯉꯥꯎꯒꯅꯨ ꯏꯕꯦꯝꯃ, ꯌꯦꯡꯉꯣ, ꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯦ ꯎꯠꯂꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯑꯩꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄ ꯌꯥꯔꯦꯗꯅ, ꯅꯪꯁꯨ ꯆꯦꯟꯅꯔꯔꯣꯏ ꯑꯗꯨꯗꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯑꯔꯣꯏ꯫ ꯁꯤꯂꯩꯃꯅ ꯉꯛꯅ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ, ꯃꯥ ꯊꯕꯛ ꯁꯪꯗꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯍꯟꯒꯦ ꯍꯥꯏ ꯂꯣꯏꯔꯦ꯫ ꯊꯥꯡ ꯇꯥ ꯇꯝꯕꯁꯤ ꯈꯛꯀꯤꯗꯃꯛꯇ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ ꯁꯤꯂꯩꯃꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ, ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯤꯔꯦꯗ꯫ ꯂꯩꯃꯅ ꯊꯧꯁꯥꯗꯅ, ꯁꯥꯕꯤꯔꯣꯅꯨ ꯁꯥꯕꯤꯔꯣꯅꯨ, ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯂꯕꯅꯤ꯫ ꯑꯁ, ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯩꯒꯤꯅ ꯍꯦꯟꯅ ꯐꯖꯗꯧꯔꯤ, ꯑꯩꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯥꯎꯗꯅ ꯇꯥꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯀꯌꯥꯗ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯣ? ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯅ ꯅꯤꯡꯉꯤꯕꯗꯣ ꯇꯧꯔꯣ, ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯇꯝꯂꯝꯂꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃꯗꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯗꯨ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯂꯥꯛꯏ꯫ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯔꯥꯡꯅꯤ꯫ ꯑꯗꯣ ꯀꯝꯗꯧꯔꯕ? ꯂꯩꯃꯅ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ,
ꯂꯩꯔꯤ ꯑꯁ ꯃꯁꯛꯀꯗꯤ ꯈꯨꯐꯖꯕꯅꯤ ꯂꯥꯏꯔꯦꯝꯕꯒ ꯃꯥꯟꯖꯥꯅꯤꯡꯉꯣ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯅ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯀꯤꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯁꯨ ꯑꯝꯇ ꯁꯛ ꯈꯪꯅꯍꯜꯂꯣ ꯂꯩꯃꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯄꯝꯗ ꯁꯥꯖꯤꯟꯅꯔꯒ ꯑꯗꯣ ꯃꯥꯗꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯎꯅꯕꯗꯨꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯍꯜꯂꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯁꯛꯈꯪꯅꯍꯟꯅꯤꯡꯉꯤ ꯅꯪꯁꯤꯅ ꯐꯔꯛ ꯍꯦꯛꯇ ꯇꯥꯕꯁꯤꯅ ꯑꯗꯣ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯋꯥꯅꯦ ꯀꯃꯥꯏ ꯇꯧꯔꯒ ꯈꯪꯅꯔꯤꯅꯣ ꯀꯃꯥꯏ ꯊꯦꯡꯅꯩꯅꯣꯕ ꯑꯩꯈꯣꯏꯗꯁꯨ ꯋꯥꯔꯤꯗꯣ ꯇꯝꯃꯣꯕ ꯆꯠꯅ ꯂꯤꯌꯨ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯗꯅꯅꯦ ꯉꯁꯤꯒꯤ ꯃꯍꯩ ꯇꯝꯕ ꯐꯪꯍꯧꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅ ꯂꯩꯃꯅ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯃꯥꯟꯅ ꯂꯤꯔꯛꯂꯝꯃꯤ ꯑꯗꯣ ꯉꯔꯥꯡꯁꯦ ꯁꯖꯤꯛ ꯐꯥꯟꯕ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯗꯨꯅ ꯀꯧꯔꯛꯄꯅꯦꯕ ꯑꯍꯥꯟꯕ ꯎꯕꯗ ꯃꯥꯁꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩꯌꯦ ꯑꯗꯨꯗ ꯃꯥꯅ ꯃꯐꯝ ꯑꯃ ꯍꯪꯂꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈꯤ ꯑꯗꯨꯗꯒꯤ ꯃꯈꯥ ꯁꯨꯝ ꯁꯝꯊꯔꯒ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯃꯥ ꯑꯩ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯑꯩꯕꯨ ꯇꯣꯏꯅ ꯎꯅꯕꯗꯤ ꯉꯝꯂꯣꯏ ꯌꯥꯝ ꯇꯥꯡꯅ ꯎꯅꯁꯤ ꯃꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯇꯣꯏꯅꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯏꯁ ꯌꯥꯗꯦꯀꯣ ꯃꯩꯅꯤꯀꯣ ꯃꯤꯒꯤꯗꯤ ꯉꯔꯥꯡꯇ ꯊꯦꯡꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯊꯥꯡ ꯇꯥ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯂꯝꯃꯤ ꯊꯣꯏꯅ ꯂꯥꯡꯇꯛꯅꯅ ꯑꯗꯣ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯌꯨꯗꯅ ꯃꯃꯤꯡꯕꯨꯗꯤ ꯄꯣꯏꯔꯩ ꯀꯧꯕꯅꯤ ꯑꯁ ꯇꯦꯟ ꯀꯥꯞꯄꯁꯨ ꯈꯨꯍꯩ ꯃꯈꯨꯠ ꯈꯨꯆꯨꯝ ꯑꯃꯅꯤꯉꯣ ꯑꯌꯥ ꯌꯥꯝ ꯑꯣꯟꯅꯤꯡꯉꯤ ꯑꯩꯗꯤ ꯇꯦꯟ ꯀꯥꯞꯄ ꯍꯩꯕ ꯃꯤꯁꯦ ꯌꯥꯝ ꯀꯜꯂꯛꯆꯩ ꯂꯩꯃꯥ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯔꯦ ꯃꯁꯛꯁꯨ ꯐꯖꯔꯕ ꯊꯕꯛꯁꯨ ꯇꯧꯕ ꯑꯗꯨꯒ ꯇꯦꯟꯁꯨ ꯀꯥꯞꯄ ꯍꯩꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯟꯕ ꯑꯁ ꯀꯜꯂꯛꯆꯩꯗꯀꯣ ꯃꯁꯛꯇꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯂꯩꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯅꯤꯗꯨꯁꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯇꯣꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯂꯩꯃꯥ ꯀꯩꯅꯣꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯊꯣꯏ ꯑꯃꯗꯤ ꯔꯥꯁꯤ ꯍꯔꯥꯎꯅ ꯃꯉꯛꯀꯥꯗꯨ ꯅꯣꯝꯂꯒ ꯂꯩꯃꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯐꯠ ꯂꯥꯎꯅ ꯎꯠꯂꯒ ꯇꯨ ꯁꯤꯗ ꯂꯩꯔꯦ ꯐꯖꯗ꯭ꯔꯥ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯊꯣꯏꯅ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ ꯅꯪꯅ ꯌꯦꯛꯏꯔꯣ ꯉꯔꯥꯡ ꯊꯦꯡꯅꯕꯗ ꯃꯁꯛꯇꯣ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯌꯦꯛꯍꯧꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯐꯖꯅꯤ ꯑꯗꯣ ꯃꯥꯁꯦ ꯃꯃꯤꯠꯇꯤ ꯈꯔ ꯌꯥꯝꯃꯦ ꯍꯥꯏ ꯍꯥꯟꯅꯅꯦ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯕꯒꯤ ꯋꯥꯊꯤꯁꯨ ꯌꯥꯝ ꯆꯥꯔꯛꯑꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯀꯣꯏꯔꯣꯏꯁꯨ ꯍꯥꯏꯔꯝꯃꯤ ꯏꯁ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯁꯨ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯊꯥꯖꯔꯝꯃꯤ ꯑꯌꯦꯛꯄ ꯁꯛꯐꯝ ꯑꯗꯨꯗ ꯂꯥꯛꯅꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯈꯔꯗꯤ ꯃꯥꯜꯂꯝꯃꯅꯤ ꯀꯥꯏꯗꯩꯅꯣ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯀꯩꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯈ꯭ꯔꯦ ꯃꯣꯏꯁꯨ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯊꯥꯖꯗꯅꯒꯁꯨ ꯇꯧꯔꯤ ꯑꯄꯪꯖꯥꯎꯁꯤꯡꯁꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯔꯥꯁꯤꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯑꯩꯁꯤ ꯅꯨꯄꯥꯁꯦ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏꯗ ꯊꯣꯏꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯅꯣꯃꯗꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯩ ꯁꯤ ꯀꯥꯏꯗꯅꯣꯝꯗꯤ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝꯗ ꯂꯩꯃꯗꯤ ꯃꯤꯍꯨꯟ ꯆꯣꯡꯉꯛꯀꯗꯧꯔꯦ ꯃꯇꯣꯝꯇ ꯄꯥꯈꯠꯅ ꯁꯣꯟꯖꯔꯝꯃꯤ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯅꯗꯤ ꯑꯊꯥꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ ꯀꯅꯥꯅꯁꯨ ꯈꯪꯉꯔꯣꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ ꯔꯥꯁꯤꯅ ꯂꯩꯃꯒꯤ ꯃꯤꯡꯗꯨ ꯈꯪꯀꯧ ꯀꯧꯔꯛꯂꯒ ꯂꯩꯃꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯈꯪꯉꯤꯍꯦ ꯀꯩꯑꯕ ꯅꯪ ꯅꯨꯄꯥꯒꯤ ꯃꯃꯤꯡꯁꯦ ꯂꯩꯃ ꯃꯔꯩ ꯇꯠ ꯇꯧꯔꯒ ꯄꯣꯏꯔꯩ ꯍꯥꯏꯕ ꯔꯥꯁꯤꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯣꯏꯔꯩ ꯍꯥꯏꯕ ꯄꯣꯏꯔꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅ
ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯔꯒ ꯂꯩꯔꯦ ꯃꯥꯅꯤ ꯁꯤ ꯗꯥ ꯄꯣꯏꯔꯩꯅꯤ ꯔꯥꯁꯤꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯗꯥ ꯄꯣꯏꯔꯩ ꯑꯩꯈꯣꯏꯒꯤ ꯊꯥꯡꯇꯥ ꯇꯝꯐꯝ ꯆꯪ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯉꯥꯎꯅꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯗꯥ ꯄꯣꯏꯔꯩ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯇꯨ ꯁꯛꯐꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯒꯤ ꯁꯛꯇꯝꯅꯦ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯃꯃꯤꯡꯁꯨ ꯃꯥꯟꯅꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯃꯈꯣꯡ ꯑꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯃꯀꯣꯛ ꯑꯗꯨꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯋꯥꯈꯜ ꯑꯃ ꯇꯥꯔꯝꯗꯦ꯫ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯕ ꯀꯣꯏꯒꯦ ꯐꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒ ꯈꯪꯅꯔꯝꯕ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯏꯈꯠ ꯈꯠꯄ ꯃꯈꯩ ꯑꯅꯤ ꯑꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯗ ꯀꯣꯟꯁꯤꯜꯂꯒ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯣꯟꯒꯗꯧꯔꯦꯀꯣ ꯃꯁꯛ ꯍꯥꯏꯔ ꯁꯥꯊꯤꯅ ꯐꯖꯔꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯉꯥꯎꯅꯐꯝ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯔꯜ ꯃꯊꯨꯝꯁꯨ ꯄꯥꯏꯔꯕ ꯊꯥꯡ ꯇꯥꯗꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯁ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝ ꯌꯥꯏꯌꯦ ꯁꯤꯟꯗꯝ ꯁꯪ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯗ ꯉꯁꯤ ꯐꯥꯎꯕ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒ ꯈꯪꯅꯔꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯗꯣꯔꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯊꯣꯏꯅ꯫ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯛꯊꯅ ꯂꯩꯔꯤꯗꯨꯕꯣ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯄꯨꯜꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯣ ꯍꯥ? ꯂꯩꯃꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯅ ꯃꯌꯥ ꯑꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯏꯕꯨꯡ ꯄꯣꯏꯔꯩꯗꯣ ꯎꯅꯕ ꯆꯠꯂꯨꯁꯤ ꯃꯥꯁꯨ ꯁꯤꯟꯗꯝ ꯁꯪ ꯑꯁꯤꯗ ꯂꯥꯛꯑꯝꯃꯅꯤ ꯉꯟꯇꯥꯅ ꯂꯥꯛꯄꯅꯤ ꯃꯥꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩꯈꯣꯏꯁꯨ ꯁꯛꯈꯪꯅꯖꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯣꯏꯔꯩ ꯎꯅꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯁꯣꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯁꯨ ꯄꯥꯈꯠꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯎꯔꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯣꯏꯔꯩꯒꯤ ꯇꯝꯐꯝ ꯀꯥ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯅ ꯊꯣꯡꯖꯤꯟ ꯄꯥꯟꯅꯗꯨꯗ ꯂꯦꯞꯂꯒ ꯄꯣꯏꯔꯩꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯩꯃꯁꯨ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯅꯕꯥꯅꯤꯁꯤꯗꯤ ꯃꯊꯪ ꯌꯥꯝ ꯆꯥꯗꯦ ꯀꯣꯟꯅ ꯎꯅꯁꯤ ꯍꯥꯏꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯕꯣꯕꯣ ꯂꯥꯎꯅ ꯏꯆꯜꯁꯤꯡ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯤꯇ ꯆꯪꯖꯔꯛꯀꯦ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯔꯥꯁꯤꯒ ꯊꯣꯏꯒꯅ ꯍꯔꯥꯎꯅ ꯑꯣ ꯁꯤꯗ ꯂꯩꯔꯦ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯥꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯃꯒꯤ ꯁꯛꯇꯝ ꯎꯕꯗ ꯄꯣꯏꯔꯩꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯉꯔꯥꯡꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯂꯥꯏ ꯌꯦꯛꯄꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ? ꯌꯦꯛꯄ ꯂꯣꯏꯔꯒ ꯌꯦꯡꯍꯟꯗꯕꯤꯗ ꯑꯉꯥꯎꯕ ꯐꯩ ꯁꯥꯔꯒ ꯆꯦꯟꯈꯤꯕꯗꯣ? ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯂꯩꯃꯅ ꯈꯪꯅꯕ ꯁꯥꯔꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯒ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯄꯣꯏꯔꯩ ꯂꯩꯃꯒꯤ ꯋꯥꯉꯥꯡꯗꯨꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯀꯩꯅꯣ ꯉꯥꯎꯕꯤꯅ ꯉꯥꯡꯉꯤꯗꯨꯅ? ꯂꯩꯃꯅ ꯇꯥꯟꯖꯥꯗꯨ ꯂꯧꯔꯒ ꯄꯣꯏꯔꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯐꯖꯅ ꯉꯥꯡꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯄꯪ ꯄꯪꯕ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯅꯗꯤ ꯌꯥꯝꯅ ꯅꯛꯅ ꯄꯨꯟꯕ ꯃꯇꯧ ꯑꯗꯨꯗ ꯀꯂꯛꯆꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯍꯧꯏ꯫ ꯑꯗꯨꯕꯨ ꯈꯥꯕꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯀꯩꯅꯣ ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ ꯁ꯭ꯋꯥꯏ ꯄꯪꯃꯥꯡꯗ ꯃꯥꯡꯏ ꯀꯩꯅꯣ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ꯫ ꯁꯣꯝꯗꯅ ꯂꯩꯃꯅ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯄꯣꯏꯔꯩꯗꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯍꯥꯛꯅ ꯁꯛ ꯈꯪꯅꯗꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯈꯛ ꯇꯧꯔꯝꯂꯣꯏꯗꯕꯅꯤ꯫ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯕꯗꯨꯗ ꯅꯪꯁꯦ ꯂꯝ ꯀꯣꯏꯕ ꯂꯥꯛꯏꯕꯣꯏ ꯅꯤꯡꯗꯅ ꯃꯤꯅ ꯈꯪꯉꯔꯣꯏ ꯁꯥꯗꯅ ꯅꯪꯕꯨ ꯑꯩꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯆꯔꯒ ꯏꯁ ꯌꯥꯔꯤꯅꯦ ꯅꯈꯣꯏ ꯃꯔꯨꯞꯀꯤ ꯌꯥꯅꯆꯦꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯗꯨꯗꯤ ꯅꯪ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯃꯣꯏꯒꯤ ꯑꯣꯠ ꯅꯩꯕꯗ ꯁꯔꯨꯛ ꯌꯥ ꯇꯥꯕꯅꯤꯅꯦ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯕ ꯇꯥꯕꯅꯤ꯫ ꯄꯣꯏꯔꯩꯅ ꯊꯧꯁꯥꯗꯅ ꯑꯗꯣ
ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯁꯥꯁꯤꯟꯅꯕ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯀꯩꯁꯨ ꯑꯃꯥꯡꯕ ꯂꯩꯇꯦ ꯅꯪꯅꯕꯨ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤꯗꯤ ꯑꯌꯥꯕ ꯄꯤꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥ ꯑꯁꯦꯡꯀꯤꯔꯣ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯤ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅ ꯎꯈꯤ ꯈꯪꯈꯤꯕ ꯌꯥꯎꯔꯕꯗꯤ ꯀꯝꯗꯧꯕ ꯅꯨꯄꯥꯗꯨꯅ ꯊꯧꯁꯥꯗꯅ ꯅꯣꯛꯂꯒ ꯏꯁ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩ ꯀꯅꯥ ꯍꯥꯏꯕ ꯑꯩ ꯀꯅꯥꯝ ꯀꯣꯏꯗꯦꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯥꯕꯗ ꯌꯥꯏ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯄꯣꯏꯔꯩꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯅꯪꯅꯁꯨ ꯌꯥꯇꯥꯕ ꯀꯩ ꯀꯔꯝꯕ ꯋꯥꯅꯣ ꯍꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯟꯗꯝꯁꯪ ꯑꯁꯤꯒꯤ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯃꯍꯩ ꯇꯝꯕꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕ ꯑꯩꯅ ꯇꯧꯁꯦ ꯍꯥꯏꯕ ꯊꯕꯛꯇ ꯅꯪꯅ ꯌꯥꯒꯗꯕ ꯍꯥꯏꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯗꯤꯜ ꯂꯦꯟꯐꯝ ꯑꯣꯏꯒꯦꯕ ꯃꯁꯤ ꯌꯥꯔꯕ ꯑꯗꯨꯏꯗꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯌꯥꯗꯣꯏꯕ ꯂꯩꯃ ꯁꯨꯒꯠꯇꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯁ ꯑꯩꯁꯦ ꯅꯪꯒꯤ ꯗꯤꯜ ꯂꯦꯟꯐꯝ ꯑꯣꯏꯗꯣꯏꯕ ꯄꯣꯏꯔꯩꯅ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯃꯔꯦꯡꯕꯥꯜ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯒ ꯃꯁꯤ ꯌꯥꯗ꯭ꯔꯒꯅ ꯅꯣꯏꯒꯤ ꯃꯔꯨꯞ ꯑꯐꯥꯎꯕꯤ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯃꯣꯏꯒꯤ ꯃꯤꯆꯩ ꯑꯗꯣ ꯈꯪꯖꯕ ꯇꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯍꯣꯏ ꯐꯔꯦꯁꯦ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯅꯪꯒꯤ ꯃꯅꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯒꯦ ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯅꯥꯏ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯍꯨꯏ ꯑꯣꯏꯗꯣꯏꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯨꯡ ꯀꯨꯏꯅ ꯏꯟꯅꯍꯟꯗꯣꯏꯕ ꯑꯩꯗꯤ ꯍꯨꯏ ꯌꯥꯝ ꯄꯥꯝꯃꯤ ꯅꯪ ꯈꯪꯖꯤꯜꯂꯣ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯥꯁꯤꯟꯅꯕꯤ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯤꯜꯂꯒ ꯑꯣ ꯑꯃꯔꯣꯝꯗ ꯃꯔꯨꯞꯁꯤꯡꯅ ꯑꯣꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯨꯏ ꯑꯣꯏꯗꯣꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯑꯃꯗꯤ ꯁꯤꯂꯩꯃ ꯑꯅꯤ ꯑꯗꯨ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯂꯩꯃꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯩ ꯀꯥꯟꯅꯔꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯨꯏ ꯑꯣꯏꯗꯣꯏꯅꯦꯕ ꯑꯁ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯃ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦꯗ ꯃꯁꯛ ꯈꯪꯗꯦꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯒ ꯏꯅꯛ ꯅꯛꯄ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯕ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯛꯂꯝꯃꯤ ꯁꯤꯂꯩꯃꯁꯨ ꯅꯣꯛꯂꯒ ꯉꯁꯤꯗꯒꯤ ꯍꯨꯏ ꯅꯨꯄꯤ ꯑꯣꯜꯂꯗꯕ ꯍꯣ ꯁꯛꯍꯦꯟꯕꯒꯤ ꯍꯨꯏ ꯅꯨꯄꯤ ꯍꯥꯎꯅꯦ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯍꯨꯏ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯅꯤꯒ ꯈꯪꯗꯕ ꯃꯈꯩ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ ꯑꯅꯤꯗꯨꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯂꯣꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯡꯃꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯅꯤ ꯑꯗꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ ꯊꯤꯛ ꯊꯤꯛ ꯂꯥꯎꯅ ꯈꯨꯄꯥꯛꯀ ꯊꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯅꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏ ꯔꯥꯁꯤ ꯑꯃꯗꯤ ꯂꯩꯃ ꯑꯗꯨ ꯁꯤꯟꯗꯝꯁꯪ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯈꯥꯕꯅ ꯂꯩꯃ ꯑꯍꯨꯝ ꯑꯗꯨ ꯈꯥꯕꯔꯣꯝꯗ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ ꯂꯩꯃꯅ ꯉꯛꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯍꯥꯏꯒꯦꯗ ꯈꯥꯕꯅ ꯆꯦꯆꯦꯠ ꯑꯃ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯅꯤ ꯑꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯆꯦꯆꯦꯠ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯄꯥꯔꯝꯃꯤ ꯆꯦꯆꯦꯠ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯑꯣꯏ ꯑꯩꯒꯤ ꯍꯨꯏ ꯂꯥꯛꯑꯣ ꯀꯥꯡꯉꯧ ꯆꯥꯐꯝꯗ ꯍꯧꯖꯤꯛꯃꯛ ꯑꯩ ꯗꯤꯜ ꯂꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯁꯦ ꯂꯥꯛꯇ꯭ꯔꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯋꯥꯍꯩ ꯑꯗꯨ ꯄꯥꯔꯒ ꯂꯩꯃ ꯁꯥꯎꯔꯥꯡꯅꯅ ꯆꯦꯆꯦꯠ ꯑꯗꯨ ꯁꯤꯡꯀꯨꯞꯊꯅ ꯁꯦꯒꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯑꯁ ꯊꯋꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯛꯑꯦ ꯑꯣꯏꯕ ꯀꯩꯅꯣ ꯂꯩꯃ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯂꯩꯃ ꯆꯤꯡꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯃꯣꯟ ꯅꯨꯡꯁꯤꯟꯅꯔꯒ ꯔꯥꯁꯤ ꯊꯣꯏ ꯅꯣꯏ ꯁꯥꯎꯔꯅꯨ ꯑꯃꯗꯨꯅꯅꯦ ꯀꯥꯡꯍꯧ ꯆꯥꯐꯝꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣꯏ ꯅꯣꯏꯒ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯥꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯔꯥꯁꯤꯅ ꯆꯤꯡꯅꯅ ꯊꯣꯏ ꯑꯩꯗꯤ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯏ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯊꯣꯏꯁꯨ ꯃꯈꯥꯗꯥꯡ ꯑꯗꯨ ꯅꯥꯜꯂꯒ ꯑꯩꯁꯨ ꯑꯇꯩ ꯅꯨꯡꯁꯤꯅꯕꯒ ꯃꯑꯣꯡ ꯑꯃ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯈꯜꯂꯤꯅꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯗꯥ ꯄꯣꯏꯔꯩꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯥꯕꯨ ꯉꯥꯎꯖꯕ ꯅꯨꯄꯤꯁꯤꯡꯁꯦ
ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯁꯤꯁꯨ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯏ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯕ ꯃꯥꯟꯁꯤꯜꯂꯛꯏ ꯊꯣꯏꯅ ꯈꯨꯀꯥꯄꯤ ꯑꯃ ꯀꯥꯞꯂꯒ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯑꯅꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯊꯣꯛꯎꯁꯤ ꯇꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯃꯤꯅꯝꯗꯨꯅ ꯂꯩꯃꯅ ꯗꯥꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯔꯤꯔꯥ ꯃꯥꯅ ꯃꯅꯥꯏ ꯑꯃꯒꯨꯝꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯂꯩꯃꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯄꯣꯏꯔꯩ ꯑꯁꯤ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯗꯕ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯃꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯕꯥꯟ ꯆꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯕ ꯑꯃ ꯑꯣꯏꯕꯅ ꯀꯩꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯂꯩꯃꯒꯨꯝꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯊꯃꯣꯏ ꯑꯗꯨꯗ ꯆꯥꯛꯇꯨꯅ ꯀꯂꯛꯇꯨꯅ ꯂꯩꯔꯤꯕꯅ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯂꯩꯃꯗꯨ ꯀꯥꯡꯉꯧ ꯆꯥꯐꯝ ꯌꯧꯔꯗꯨꯅ ꯄꯣꯏꯔꯩꯕꯨ ꯀꯥꯏꯗ ꯐꯝꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯀꯥꯆꯤꯟꯂꯣꯝꯗ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯄꯣꯏꯔꯩ ꯁꯥꯎꯁꯤꯟꯅꯔꯒ ꯅꯪꯁꯦ ꯑꯩꯒꯤ ꯍꯨꯏ ꯑꯣꯏꯕꯗ ꯃꯇꯤꯛꯇꯤ ꯆꯥꯗꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯪꯅ ꯇꯧꯕꯅ ꯍꯥꯟꯒꯗꯕꯅꯤ ꯂꯩꯃꯅ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯍꯣꯏꯕ ꯑꯗꯣ ꯑꯩ ꯃꯇꯨꯡꯗꯒꯤꯗꯤ ꯁꯣꯏꯗꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯦ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣꯕ ꯄꯣꯏꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯍꯨꯏꯗꯧꯅ ꯑꯍꯨꯝꯂꯛ ꯈꯣꯡꯉꯨ ꯑꯗꯨꯒ ꯉꯥꯛꯄꯤꯒꯦ ꯂꯩꯃꯗꯨ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ ꯑꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯍꯨꯏꯗꯧꯅ ꯈꯣꯡꯗꯣꯏꯕ ꯄꯣꯏꯔꯩ ꯊꯧꯁꯥꯗꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯅꯆꯦꯗꯣ ꯊꯨꯒꯥꯏꯗꯣꯏꯕ ꯂꯩꯃꯅ ꯑꯀꯣꯏꯕꯗꯨꯗ ꯄꯥꯈꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯁ ꯃꯊꯪꯗꯤ ꯆꯥꯗꯦꯍꯦ ꯈꯣꯡꯉꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯆꯠꯂꯒꯦ ꯂꯩꯃ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯏꯔꯩꯗ ꯈꯥꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯆꯠꯈꯤꯅꯣ ꯑꯩ ꯈꯣꯡꯒꯦꯕ ꯄꯣꯏꯔꯩ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯗꯨꯅ ꯃꯅꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯇꯞꯅ ꯍꯨꯏꯅ ꯈꯣꯡꯕꯗꯧꯅ ꯑꯍꯨꯝꯂꯛ ꯈꯣꯡꯂꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯤ ꯂꯩꯀ ꯈꯪꯗꯕ ꯃꯈꯩ ꯄꯣꯏꯔꯩꯗꯨ ꯅꯣꯛꯈꯠꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯅꯤꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯂꯩꯃꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯦ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯏ ꯄꯣꯏꯔꯩꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯨꯅ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯣꯏꯔꯩꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯂꯛ ꯈꯝꯕꯟꯗꯨꯅ ꯂꯣꯏꯔꯦ ꯀꯅꯥꯅꯣ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯂꯒ ꯂꯩꯕꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯁꯤ ꯑꯃꯁꯨꯡ ꯊꯣꯏꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯑꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯈꯛ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯃꯤꯟꯅꯕ ꯌꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯐꯝꯖꯤꯜꯂꯛꯏ ꯊꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯏꯅꯦ ꯀꯥꯡꯉꯧ ꯈꯔꯒ ꯆꯥ ꯃꯔꯤ ꯑꯃꯒ ꯄꯨꯕꯤꯔꯛꯑꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯊꯣꯏꯅ ꯀꯩꯅꯣ ꯅꯣꯏꯅꯤꯕꯨ ꯀꯩꯝꯇ ꯆꯥꯃꯤꯟꯅꯗ꯭ꯔꯤꯁꯤꯕꯣ ꯋꯥꯔꯤꯗ ꯑꯣꯏꯅ ꯇꯥꯎꯔꯒ ꯂꯩꯔꯤꯉꯩꯗ ꯆꯥꯕꯒ ꯁꯪꯗ꯭ꯔꯦꯗ ꯔꯥꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯄꯣꯏꯔꯩꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯩꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯩꯃ ꯅꯪꯕꯨ ꯗꯥ ꯄꯣꯏꯔꯩꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯄꯥꯝꯅ ताई मबुक यामना फै नमानबिदो काइनका हाइरे हाइदाइने लैमा अमदि पोइरेदु येंगनै अदुगा मरै तत्त तौना साबने अइना नंगोंदा हाइख्रेदुदि असिना रासिनि अदुगा अमसिना थोइने हाइदना नंगोंदा तंबदु नंग काउख्रबो पोइरेसु खंगबा सारगा खंगिदा अइना खंगजिनदबा साबने असिंगिसु मबुक फरगा लैरमी अइदि माना नखोय अनिसे पंगथादा थागलिराना खनबने रासिना मोमोन नोकलगा वहंग जाजात यामना हंगजिल्लमी अदोदा पोइरे नंगसे लैमना हाइबदा नुपि यामना कोइ हाइ चुम्ब्रो पोइरेना ngakna rasida yenglae लैमदि मिहुन सुद्रे माना हाइजिनखिबा मयाम अदु लोइना मतारोइ सिंग अदुना हाइरक्लगनि खनबदा हुमांग खांबा हौख्रे थोइनसु मचु थाकपा हेंजिलाई दा पोइरेदि मसकसु अरैखै फजरे हाइबदि राजकुमार बु मानबनिना लैसाबि मयाम अमना ngaunaramgani हाइजरिबा अदो मयामदुगी मरक्तगी एखोइ मरुब लैमबु ओइना खलगा कोइरिसे लाइबक यामना फैंगो अदो इतासे नुसिबा मसा खंगजदबनि दापोइरे मिट यामगनुको महाकपु सानाबिगनुको थोइना हाइबदु तसेंगबदि लैमबु सोइदनबा हाइबा नत्ते पोइरे अमदि लैमगी नुसिनबदु असेंगबा मक्किरा हाइबा खंगतोकनबा वारी जाजात हंगजलिबनि
ꯂꯩꯃꯗꯤ ꯄꯣꯏꯔꯩꯒꯤ ꯇꯨꯃꯤꯟꯅ ꯑꯅꯤꯗꯨꯗ ꯌꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯋꯥꯔꯤ ꯑꯗꯨꯁꯨ ꯐꯖꯕ ꯅꯠꯇꯕꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯅ ꯍꯥꯏꯐꯦꯠ ꯂꯩꯃꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯍꯥꯟꯅꯗꯤ ꯃꯤꯠ ꯌꯥꯝꯅ ꯌꯥꯝꯃꯛꯏ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯐꯪꯂꯤꯁꯤꯗꯤ ꯀꯔꯤꯒꯤ ꯃꯤꯠ ꯌꯥꯝꯖꯔꯨꯅꯤꯒꯦ? ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯈꯨꯝꯂꯛꯄ ꯄꯣꯏꯔꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯏꯗꯨ ꯃꯌꯥ ꯀꯨꯝꯂꯦ, ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯈꯨꯠ パイꯗꯨꯅ ꯆꯤꯡꯂꯒ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ, ꯅꯈꯣꯏ ꯑꯅꯤ ꯐꯝꯍꯧꯈꯣ, ꯑꯩ ꯂꯩꯃꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯧ ꯂꯩ, ꯑꯗꯨꯅ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯔꯥꯁꯤꯅ ꯊꯣꯏ ꯑꯁ ꯆꯣꯞꯄꯦꯗ, ꯏꯕꯨ ꯏꯀꯥꯏꯖꯩ, ꯀꯅꯥ ꯈꯪꯅꯤꯒꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ, ꯑꯁ ꯆꯥꯛꯇꯤ ꯆꯥꯛꯏꯗꯀꯣ ꯗꯥ ꯄꯣꯏꯔꯩ, ꯌꯥꯔꯦꯗ ꯅꯪꯒꯤꯁꯨ ꯅꯋꯥ ꯑꯃ ꯂꯩꯔꯤꯗꯨꯗꯤ, ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ, ꯅꯪꯒꯤꯁꯨ ꯅꯋꯥ ꯂꯩꯅ ꯂꯩꯅ ꯅꯠꯇ꯭ꯔꯣ ꯗꯥ ꯄꯣꯏꯔꯩꯅ ꯍꯥꯏꯕ ꯉꯥꯏꯔꯤꯗꯣ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯅ ꯁꯨꯝ ꯂꯥꯛꯄꯅ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯒ ꯁꯤꯗ ꯑꯣꯏꯗꯤ ꯑꯩꯗꯤ ꯗꯤꯟ ꯐꯖꯅ ꯂꯦꯟꯕ ꯌꯥꯔꯅꯤ, ꯑꯗꯣ ꯍꯌꯦꯡꯈꯩ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯄꯨꯔꯛꯀꯅꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯤ꯫ ꯂꯩꯃꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯑꯗꯣ ꯑꯩ ꯂꯥꯜꯂꯤ, ꯀꯩꯒꯤ? ꯂꯩꯃꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯅꯪꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯇꯥꯍꯟꯕꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯗ ꯅꯪ ꯍꯥꯟꯅ ꯁꯛ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣ ꯈꯔ ꯄꯪꯇꯝꯗ ꯇꯝꯁꯤꯟꯈ꯭ꯔꯦ, ꯀꯣꯏꯅꯕ ꯃꯥꯟꯅꯕ, ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯂꯥꯜꯂꯤ꯫ ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯑꯩꯁꯦ ꯅꯨꯄꯤ ꯆꯣꯞꯄ ꯅꯨꯄꯥ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯀꯩꯅꯣ, ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯀꯣꯏꯕꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤꯕꯅꯤ ꯑꯩꯁꯦ, ꯑꯗꯣ ꯃꯁꯤꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯍꯌꯦꯡ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯣꯏꯔꯒ ꯑꯩꯕꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯒꯗꯕꯅꯤꯀꯣ? ꯌꯥꯏ꯫ ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯇꯞꯅ ꯁꯤꯛꯂꯒ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯍꯨꯏ ꯍꯥꯏꯁꯤꯗꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯐꯤꯡꯅ ꯑꯌꯥ, ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯪꯉꯝꯗꯅ ꯇꯣꯛꯄ ꯇꯥꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯅ ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯕ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯤ ꯃꯁꯤ, ꯈꯖꯤꯡ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯗꯨ ꯂꯣꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯒ ꯐꯥꯒꯤꯒꯤ ꯅꯨꯡꯁꯤꯅꯔꯒ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯑꯣꯟꯈꯤꯅꯤꯀꯣ꯫ ꯄꯣꯏꯔꯩꯅ ꯁꯨꯒꯠꯂꯒ ꯈꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ ꯆꯠꯂꯣꯀꯣ, ꯑꯩ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯤ, ꯁꯨꯝ ꯗꯤꯟ ꯂꯦꯟꯕꯩ ꯋꯥꯅꯤ, ꯃꯥꯒꯤꯁꯨ ꯀꯥꯟꯅꯕ ꯑꯩꯒꯤꯁꯨ ꯀꯥꯟꯅꯕ, ꯄꯦꯜꯂꯕꯣꯅꯤ, ꯂꯥꯛꯑꯣ ꯑꯣꯖꯥ ꯆꯪꯉꯝꯃꯅꯤꯌꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯉꯁꯤ꯫ ꯇꯁꯦꯡꯕꯗꯤ ꯈꯥꯕꯁꯤ ꯄꯣꯊꯥꯅꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯊꯥꯕꯒ ꯁꯪꯗꯕ ꯃꯈꯩ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯏꯔꯩꯅ ꯃꯇꯣꯝꯇ ꯇꯣꯉꯥꯟꯅ ꯇꯥꯕꯗ ꯗꯤꯜ ꯂꯦꯟꯐꯝ ꯈꯪꯗꯗꯨꯅ ꯂꯩꯃꯗ ꯇꯥꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯣꯏꯔꯩꯕꯨ ꯀꯣꯏꯕ ꯄꯨꯕꯤꯕ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯂꯩꯃꯅ ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯐꯖꯔꯕ ꯍꯨꯏ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯅ ꯍꯨꯏ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯄꯤꯖꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯟꯕꯤꯗꯨꯅ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯨꯏꯁꯦ? ꯅꯥꯟꯕꯤꯌꯨꯅꯦ, ꯇꯨ ꯀꯔꯤ ꯈꯨꯐꯖꯅꯣ ꯌꯦꯡꯉꯨ꯫ ꯂꯩꯃꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯑꯩꯗꯤ ꯍꯨꯏ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯥꯝ ꯀꯤꯖꯩ, ꯑꯗꯨꯅ ꯇꯜꯂꯤ꯫ ꯄꯣꯏꯔꯩꯅ ꯍꯨꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯨꯏ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯔꯥꯎꯅ ꯑꯁ ꯑꯩꯗꯤ ꯃꯥꯡꯂꯨꯔꯦ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ, ꯅꯨꯄꯥ ꯃꯆꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯍꯨꯏꯁꯦ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ꯫ ꯑꯁꯨꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯍꯨꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯨꯄꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯃꯅ ꯅꯪꯗꯤ ꯍꯨꯏꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯥꯜꯂꯦ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯧꯏ, ꯑꯗꯣ ꯅꯪꯒꯤ ꯍꯨꯏ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦꯗ꯫ ꯀꯩꯅꯣ ꯍꯨꯏ ꯑꯗꯨꯛ ꯁꯥꯊꯤꯅ ꯄꯥꯝꯂꯒ ꯀꯩꯒꯤ ꯑꯃ ꯐꯥꯎꯕ ꯅꯪꯒꯤ ꯑꯣꯏꯅ ꯊꯝꯗ꯭ꯔꯤꯕ? ꯂꯩꯕ ꯉꯝꯗꯕꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯕꯤꯒꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯣ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯁꯨ ꯄꯣꯏꯔꯩꯒꯤ ꯇꯨꯛꯊꯕ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯒ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯩꯗꯤ ꯈꯪꯗꯗꯨꯅ ꯍꯪꯉꯨꯔꯦ, ꯁꯦ ꯀꯩꯝ ꯈꯜꯂꯅꯨ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇ꯭ꯔꯤ,
ꯑꯩꯒꯤ ꯍꯨꯏ ꯑꯃ ꯂꯩꯔꯁꯤꯗꯤ ꯍꯥꯏꯕ ꯏꯟꯕ꯫ ꯂꯩꯃꯅ ꯃꯁꯥꯗ ꯈꯨꯠꯅ ꯊꯤꯟꯖꯤꯟꯖꯔꯒ, ꯅꯪꯒꯤꯗꯣ ꯑꯩꯅꯦ ꯍꯥꯏꯔꯥ? ꯄꯣꯏꯔꯩꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯂꯛꯅꯕꯣꯏ ꯂꯥꯛꯄꯣꯏ꯫ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯐꯖꯕ ꯊꯧꯔꯤ ꯃꯆꯥ ꯑꯃꯁꯨ ꯑꯩꯅ ꯂꯩꯕꯤꯔꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯅꯉꯛꯁꯝꯗ ꯊꯨꯗꯨꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯌꯥꯔꯦꯗꯅ꯫ ꯂꯩꯃꯅ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯀꯌꯥꯗ ꯎꯁꯤꯠꯊꯑꯣꯏꯗ꯭ꯔꯤꯅꯣ ꯌꯦꯡꯎꯅꯦ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯂꯒ, ꯏꯁꯤꯁ ꯍꯨꯏꯗ ꯍꯨꯏ ꯃꯥꯜꯂꯦ ꯌꯦꯡꯎꯅꯦ, ꯃꯁꯛ ꯑꯁꯦ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯑꯗꯅ꯫ ꯂꯩꯃ ꯈꯔ ꯆꯣꯡꯈꯠꯂꯞ ꯇꯧꯔꯒ ꯄꯣꯏꯔꯩꯒꯤ ꯃꯀꯣꯛꯇꯨꯗ ꯊꯥꯖꯤꯜꯂꯒ, ꯎꯁꯤꯠꯇꯕ ꯅꯪ! ꯑꯌꯥ, ꯅꯨꯄꯥꯗ ꯈꯨꯠꯀ ꯊꯥꯏꯌꯦ, ꯍꯩ ꯃꯍꯥꯄꯥꯄꯤ ꯏꯔꯥꯡ ꯍꯩꯕꯤ! ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯄꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯑꯣꯏꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯐꯖꯅ ꯎꯗ꯭ꯔꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯊꯤꯕꯒꯨꯝ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯣꯏꯕ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯒꯤ ꯑꯅꯥꯕꯒ ꯀꯥꯎꯕ ꯃꯈꯩ ꯄꯣꯏꯔꯩꯒꯤ ꯂꯩꯈꯣꯝ ꯇꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯈꯪꯍꯧꯗꯅ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯂꯩꯃꯗꯨ ꯊꯃꯣꯏꯗ ꯄꯣꯏꯔꯩꯒꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯃꯥꯕꯨ ꯆꯤꯡꯁꯤꯟꯕꯒꯨꯝ ꯐꯥꯎꯍꯜꯂꯛꯄ꯫ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯤꯟꯗꯝꯁꯪ ꯑꯗꯨꯗ ꯄꯣꯏꯔꯩꯕꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯂꯩꯃꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯀꯩꯅꯣ, ꯅꯍꯥ ꯃꯈꯩꯗꯤ ꯃꯍꯥꯛꯁꯦ ꯑꯩ ꯎꯕ ꯌꯥꯗꯕꯅꯤ, ꯍꯦꯛꯇ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯃꯇꯝꯁꯤꯒ ꯍꯥꯏꯔꯕꯗꯤ ꯊꯦꯡꯗꯤ ꯊꯦꯡꯉꯦꯗ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕꯁꯨ ꯃꯥꯒ ꯃꯥꯌꯣꯛꯅꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯒ, ꯗꯥ ꯈꯥꯕ, ꯃꯥꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯍꯧꯔꯒꯦ? ꯃꯥꯗꯣ ꯃꯇꯝ ꯈꯔ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯃ, ꯃꯥꯗꯣ ꯃꯄꯥꯅ ꯌꯣꯛꯄ ꯃꯆꯥꯅꯤ꯫ ꯃꯃꯥꯗꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯔꯛꯄꯅ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯗꯣ ꯊꯥꯖꯗꯅ ꯊꯦꯡꯅꯩ꯫ ꯃꯃꯥꯕꯨ ꯍꯦꯛ ꯎꯔꯕꯗꯤ ꯃꯥ ꯃꯆꯤ ꯃꯆꯤ ꯑꯗꯨꯝ ꯑꯣꯡꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯤꯕ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯔꯒ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯒ ꯑꯩꯒꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯄꯥꯁꯨ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯈꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯕꯅꯤꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯗꯤ ꯉꯝꯗꯦ꯫ ꯁꯤꯟꯗꯝꯁꯪ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯉꯝꯗꯦ꯫ ꯉꯔꯥꯡ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤꯕꯒꯤ ꯂꯥꯏꯍꯧꯗꯤ ꯈꯔ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯅ ꯍꯤꯗꯥꯛꯄꯨꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯕꯅꯤ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯩꯁꯨꯕꯨꯗꯤ ꯇꯧꯍꯧꯗ꯭ꯔꯦꯗ꯫ ꯂꯩꯃ ꯄꯥꯈꯠꯅ, ꯗꯥ ꯈꯥꯕ, ꯃꯥꯏ ꯂꯩꯐꯝꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯀꯩꯅꯣ, ꯅꯪ ꯆꯠꯂꯨꯒꯦ ꯍꯥꯏꯔꯣ? ꯂꯩꯃꯅ ꯃꯉꯛ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯣꯝꯂꯒ, ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯥꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯗꯨꯅ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯃꯤ꯫ ꯈꯥꯕꯅ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯍꯔꯥꯎꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯣꯏꯔꯩꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯊꯦꯡꯅꯕ ꯌꯥꯎꯔꯗꯤ ꯑꯩ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯊꯥꯡꯇꯥ ꯇꯝꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯅ ꯉꯛꯆꯥꯟꯅꯅ ꯌꯦꯡꯍꯧꯔꯒ, ꯀꯩꯅꯣ, ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯇꯧꯁꯤꯟꯅꯕ ꯅꯨꯡꯁꯤꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯑꯃꯅ ꯑꯃꯕꯨ ꯂꯨꯝꯅ ꯂꯧꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ꯫ ꯑꯁ, ꯑꯩꯁꯨ ꯀꯣꯛꯇꯨꯝ ꯆꯥꯛꯀꯗꯧꯔꯦꯗ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯗꯨ ꯅꯥꯍꯦꯗꯨꯅ ꯂꯣꯛ ꯈꯨꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯄꯥꯟꯂꯣꯝꯒꯤ ꯊꯣꯡ ꯊꯤꯜꯂꯒ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗ ꯉꯝꯗ ꯇꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯑꯁ, ꯇꯟꯖꯥꯁꯤꯗ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯅ ꯀꯝꯗꯧꯅ ꯈꯪꯉꯤꯕ? ꯂꯩꯃꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯊꯥꯡꯒꯠꯂꯒ, ꯂꯐꯣꯏꯒ ꯁꯦꯝ ꯀꯣꯝꯂꯥ ꯈꯔꯒꯅꯤ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯗꯥ ꯈꯥꯕꯗꯒꯤ ꯄꯥꯎ ꯇꯥꯕ, ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯄꯣꯏꯔꯩꯗꯨ ꯈꯥꯎꯗꯨ ꯂꯧꯔꯒ, ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯃꯥꯕꯨ ꯆꯪꯉꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯗꯧꯔꯦ ꯈꯜꯂꯗꯨꯅ ꯇꯞ ꯂꯥꯎꯅ ꯐꯥꯔꯒ, ꯀꯩꯀꯩ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯣ? ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯨꯔꯥ?
ꯄꯣꯏꯔꯩꯗꯨ ꯕꯤꯠ ꯌꯥꯝ ꯂꯩꯇꯅ, ꯌꯥꯅꯤ, ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯍꯤꯞꯀꯦ. ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯣꯏꯔꯩꯗꯨ ꯂꯣꯛ ꯈꯪꯈꯣꯛ ꯈꯣꯔꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ ꯄꯥꯈꯠꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯡꯈꯠꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯒ, ꯀꯩꯅꯣ, ꯁꯤꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯤꯅ, ꯏꯁꯤꯡ ꯊꯥꯗꯗꯤ ꯌꯥꯔꯣꯏꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯄꯣꯏꯔꯩꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ. ꯄꯣꯏꯔꯩꯅ ꯂꯩꯃꯕꯨ ꯏꯜꯂꯒ ꯆꯪꯉꯛꯇꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯂꯩꯃꯁꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯅꯝꯗꯅ ꯄꯣꯏꯔꯩꯕꯨ ꯏꯟꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ. ꯑꯩꯒꯤ ꯑꯋꯥꯕꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯉꯒ, ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯃꯤꯅ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯤꯡꯉꯥꯏꯖꯁꯅꯨ. ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ. ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ. ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯁꯦꯕꯥ ꯇꯧꯅꯤ. ꯋꯥ ꯂꯣꯏꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ, ꯐꯤꯗꯥꯁꯤꯗ ꯐꯝꯒꯦꯔꯥ ꯍꯤꯞꯀꯦꯔꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯨ. ꯅꯣꯏ ꯆꯥꯛꯈꯨꯝ ꯀꯥꯏꯗ ꯂꯩꯒꯦ? ꯄꯣꯏꯔꯩꯅ ꯇꯥꯛꯅꯤꯡꯗ ꯁꯥꯎꯔꯥꯡꯅꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯜꯂꯝꯃꯤ. ꯂꯩꯃꯅ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯄꯣꯏꯔꯩꯗꯨ ꯃꯇꯣꯝꯇ ꯁꯣꯟꯖꯩ. ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯣ? ꯄꯥꯈꯪꯒꯤ ꯌꯨꯝꯁꯤꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯝꯗꯅ ꯍꯦꯛꯇ ꯏꯟꯈꯥꯏꯔꯒ ꯆꯪꯉꯤ ꯋꯥꯅꯤ. ꯃꯁꯦ ꯅꯨꯄꯥ ꯐꯕ ꯍꯩꯗꯧꯔꯦ. ꯍꯛꯆꯥꯡꯅꯒ ꯉꯝꯗꯕꯒ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯆꯌꯦꯠꯅꯔꯛꯀꯗꯧꯔꯦ. ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎ ꯁꯥꯎꯒꯠꯂꯤ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯗꯨ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯄꯨꯊꯣꯛꯂꯒ ꯑꯅꯥꯟꯕ ꯐꯤ ꯃꯆꯥ ꯑꯃꯒ ꯄꯨꯔꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯐꯤ ꯑꯗꯨꯅ ꯂꯨꯞꯊꯣꯛꯂꯒ ꯅꯤꯡꯊꯤꯖꯅ ꯁꯨꯝꯗꯣꯛꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯏꯔꯩꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯞꯄꯤꯔꯝꯃꯤ. ꯄꯣꯏꯔꯩ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩ. ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯁꯨꯒꯠꯂꯒ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯂꯩꯃꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯁꯨꯒꯠꯇꯨꯅ ꯂꯩꯔꯤꯕ ꯄꯣꯏꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯁꯤꯛꯇꯠꯂꯒ, ꯁꯨꯒꯠꯄ ꯄꯛꯆꯗꯤꯌꯦ ꯂꯨꯆꯤꯡꯕ, ꯅꯣꯛꯑꯣ. ꯄꯣꯏꯔꯩꯅ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤꯒꯤ ꯈꯖꯥꯏꯁꯤꯕꯨ ꯍꯦꯛꯇ ꯆꯤꯡꯊꯠꯂꯦ ꯋꯥꯅꯤ. ꯂꯩꯃꯅ ꯃꯌꯥ ꯑꯗꯨ ꯍꯤꯒꯠꯂꯒ, ꯁꯤ ꯍꯣꯏꯗꯤ ꯐꯖꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨ ꯈꯔ ꯏꯪꯊꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯒꯦ ꯇꯧꯔꯨ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯣꯏꯔꯩꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ, ꯌꯥꯔꯦ ꯆꯠꯂꯣ, ꯍꯦꯟꯃꯟꯈ꯭ꯔꯦ. ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯝꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯌꯦꯡꯊꯣꯔꯛꯄꯅꯤ. ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯟꯅꯩ. ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯟꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯍꯩ ꯃꯤꯠꯐꯝ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯅꯔꯝꯃꯤ. ꯂꯩꯃꯅ ꯃꯔꯩ ꯇꯠ ꯇꯧꯔꯒ, ꯅꯁꯥꯗꯣ ꯈꯔ ꯁꯥꯒꯠ ꯈꯣꯠꯀꯠꯄ ꯌꯥꯎꯕꯅꯤꯅ ꯒꯨꯂꯤ ꯆꯥꯅꯅꯕ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯟꯗꯕ ꯌꯥꯔꯣꯏ. ꯑꯗꯣ ꯀꯩ ꯁꯦꯝꯕꯤꯔꯝꯃꯨꯒꯦ? ꯌꯥꯔꯅꯤ, ꯅꯪ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯉꯅꯤ. ꯑꯩ ꯑꯗꯨꯝ ꯀꯣꯟꯅ ꯆꯥꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯐꯤꯗꯥ ꯑꯗꯨꯗ ꯍꯤꯞꯊꯈꯤꯕꯗꯒꯤ ꯃꯁꯥꯒ ꯉꯝꯗꯕꯒ ꯑꯗꯨꯃꯛ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ. ꯂꯩꯃ ꯆꯠꯂꯒꯦ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯦꯝꯈꯤꯒꯦ ꯈꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯅꯅꯕ ꯀꯩꯅꯣꯝꯃ ꯁꯦꯝꯕꯤꯗꯨꯅ ꯐꯖꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯄꯣꯏꯔꯩꯕꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯆꯦꯆꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯄꯣꯏꯔꯩꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯆꯔꯝꯃꯤ. ꯂꯣꯏꯔꯗꯨꯅ ꯂꯩꯃꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯇꯥꯔꯣꯏ ꯁꯤꯂꯩꯃꯒꯤ ꯃꯅꯥꯛꯇ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯥꯛꯂꯝꯃꯤ. ꯁꯤꯂꯩꯃꯅ, ꯀꯩꯗꯧꯔꯦ? ꯉꯁꯤꯅ ꯀꯔꯤ ꯄꯥꯎ ꯑꯃꯨꯛ ꯂꯩꯔꯦ? ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯃꯥꯟꯈꯩ ꯄꯦꯊꯔꯒ ꯂꯥꯛꯏꯗꯨꯅ? ꯂꯩꯃ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯁꯤꯂꯩꯃ, ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯨ ꯄꯥꯝꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ. ꯐꯥꯒꯤꯒꯤ ꯅꯠꯇꯕ ꯅꯨꯡꯁꯤꯅꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯄꯥꯝꯃꯛꯏ. ꯀꯣꯏꯃꯤꯟꯅꯕ, ꯂꯥꯡꯃꯤꯟꯅꯕ, ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ, ꯃꯇꯦꯡ ꯄꯥꯡꯅꯕ, ꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯅꯦ? ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯈꯪꯉꯛꯏ. ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯃꯛꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯂꯩꯃ? ꯁꯤꯂꯩꯃ ꯍꯩꯀꯣꯜꯗꯒꯤ ꯍꯩꯀ꯭ꯔꯨ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯋꯥꯈꯜ ꯂꯨꯝꯅ ꯉꯥꯡꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯂꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ, ꯇꯁꯦꯡꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯕꯣ? ꯂꯩꯃꯅ ꯃꯉꯛ ꯑꯗꯨ ꯁꯦꯡꯉꯦ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯛꯏ. ꯁꯤꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯣ ꯀꯅꯥꯕꯨꯅꯣ?
ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯕꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯈꯪꯍꯜꯂꯤꯕ, ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣꯕ? ꯂꯩꯃꯅ ꯅꯨꯡꯉꯥꯏꯇꯅ ꯄꯣꯏꯔꯩꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ, ꯁꯤꯂꯩꯃ, ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛ ꯃꯥ ꯑꯩ ꯍꯧꯖꯤꯛ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯗꯨꯅ ꯃꯌꯥꯝꯗ ꯃꯤꯅꯝꯂꯤꯕꯅꯤ. ꯑꯗꯣ ꯀꯨꯏꯔꯦ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯈꯤꯕ. ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯈꯪꯂꯝꯗꯕꯅꯤ. ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ. ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯁꯤꯂꯩꯃ. ꯑꯗꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯐꯣꯡꯒꯗꯕ, ꯑꯗꯨꯒ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯀꯗꯕꯅꯦ ꯍꯥꯏꯕ ꯂꯩꯇꯦ. ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯍꯥꯜꯂꯛꯀꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ. ꯍꯨꯝꯗꯨꯅ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯒ ꯃꯥꯒꯤ ꯍꯨꯏ ꯑꯃꯒꯨꯝꯅ ꯅꯪꯅ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯦꯡꯕ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯃꯒꯨꯝꯅ ꯁꯦꯕꯥ ꯇꯧꯕꯤꯕꯅ ꯐꯠꯇ꯭ꯔꯣ? ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ? ꯁꯤꯂꯩꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯃꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ, ꯀꯔꯤꯒꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ? ꯏꯇꯥꯒꯤ ꯐꯖꯕꯁꯤꯗ ꯃꯥꯁꯨ ꯉꯥꯎꯔꯝꯗꯣꯏꯅꯤ. ꯀꯅꯥꯅ ꯈꯪꯅꯤ, ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯃꯥꯅ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯗꯤ? ꯑꯗꯣ ꯁꯤꯂꯩꯃ, ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯍꯧꯗꯕꯗꯧꯅ ꯇꯧꯏ. ꯃꯥꯒꯤ ꯊꯣꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ. ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯗꯨꯅ ꯊꯤꯅ ꯉꯥꯡꯕꯤꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯑꯁ, ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏꯁꯦ. ꯈꯔ ꯆꯥꯎꯊꯣꯛꯄꯁꯨ ꯇꯝꯃꯣ. ꯗꯥ ꯄꯣꯏꯔꯩꯗꯤ ꯏꯆꯝ ꯆꯝꯖꯩꯗꯨꯗꯤ. ꯅꯣꯡꯃꯗ ꯑꯩꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯐꯠꯇꯕ ꯀꯩꯁꯨ ꯎꯗꯦ. ꯏꯆꯜꯗꯒꯤ ꯍꯦꯟꯖꯗꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯊꯤꯅ ꯉꯥꯡꯉꯛꯑꯣꯏ ꯍꯥꯏꯕ. ꯂꯩꯃꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯐꯔꯦ, ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯏꯀꯥꯏ ꯈꯔ ꯈꯪꯗꯕ ꯇꯥꯏ, ꯊꯧꯅꯥ ꯐꯕ ꯇꯥꯏ. ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ? ꯁꯤꯂꯩꯃꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯁꯨꯝꯗꯧꯔꯣ. ꯅꯣꯏ ꯊꯥꯡꯇꯥ ꯊꯝꯐꯝ ꯁꯪꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ 19ꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯥꯗ ꯃꯤꯔꯝꯗ ꯃꯍꯩ ꯃꯁꯤꯡ ꯎꯠꯄ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯑꯣ. ꯊꯧꯅꯥ ꯂꯩꯌꯨ, ꯅꯁꯥꯗ ꯊꯥꯖꯕ ꯊꯝꯃꯨ. ꯁꯣꯏꯗꯅ ꯃꯥꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯔꯛꯀꯅꯤꯌꯦ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯝꯃꯨꯔꯒꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯩꯅ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ. ꯑꯩ ꯆꯠꯂꯒꯦꯀꯣ ꯁꯤꯂꯩꯃ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯤꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯀꯩꯝꯇꯒ ꯍꯥꯏꯕ ꯅꯪꯍꯧꯔꯣꯏꯗꯕꯅꯤ. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦꯅ ꯍꯔꯥꯎꯖꯔꯤꯁꯦ ꯌꯦꯡꯉꯨꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯃꯅ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯁꯦ? ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ? ꯄꯣꯏꯔꯩꯅ ꯌꯥꯝ ꯇꯟꯅ, ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯌꯥꯝ ꯇꯜꯂꯦꯕ, ꯑꯗꯨꯒꯤꯅꯤ. ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯡꯅ ꯇꯥꯡꯅ ꯁꯤꯟꯕ ꯊꯕꯛꯅꯤ. ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯊꯥꯖꯕ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ. ꯁꯤꯟꯗꯝ ꯁꯪꯗ ꯅꯪꯅ ꯆꯠꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯖꯥꯁꯤꯡꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯍꯧꯔꯕꯅꯤ. ꯃꯤꯔꯝꯗ ꯎꯠꯀꯗꯕ ꯃꯗꯨꯗ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯋꯥꯈꯜ ꯂꯨꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯧꯕꯅꯤ. ꯑꯁ, ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯗꯧꯅ. ꯑꯩ ꯇꯜꯂꯦ ꯍꯥꯏꯕ. ꯂꯩꯃꯅ ꯄꯣꯏꯔꯩꯒꯤ ꯃꯅꯥꯗꯨ ꯂꯩꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯋꯥꯔꯛꯄꯒꯨꯝꯅ, ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯄꯣꯏꯔꯩꯅ ꯁꯨꯒꯠꯂꯒ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯒ, ꯍꯩꯃꯥ, ꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯂꯩꯁꯥꯕꯤꯅꯤꯅꯦ. ꯀꯩꯅꯣ, ꯅꯥꯒ ꯂꯣꯏ ꯊꯗꯠꯂꯒꯦ ꯍꯥꯏꯔꯕ? ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ. ꯄꯣꯏꯔꯩꯅ ꯁꯥꯎꯔꯥꯡꯅꯅ, ꯍꯣꯏꯍꯦ, ꯌꯥꯔꯒꯦ, ꯆꯠꯂꯒꯦ. ꯂꯩꯁꯥꯕꯤ ꯃꯍꯤꯛ ꯍꯥꯏꯁꯤꯅꯤ. ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯨꯅꯤꯗꯅ, ꯑꯩꯁꯦ ꯅꯝꯗꯅ ꯍꯥꯠꯇꯣꯛꯇꯧꯔꯤꯅꯦ. ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯅ ꯄꯣꯠꯐꯝ ꯑꯃꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯗꯨꯅ ꯍꯔꯥꯎꯅ ꯆꯤꯟꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯝꯃꯤ. ꯑꯁ, ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ! ꯄꯣꯏꯔꯩꯅ ꯊꯧꯁꯥꯗꯅ, ꯏꯁ, ꯃꯁꯤꯒꯤ ꯊꯧꯔꯤ ꯃꯥꯟꯕ ꯂꯤꯛꯁꯤꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯅꯪꯒꯤ ꯃꯤꯠꯇ ꯊꯧꯔꯤ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ. ꯑꯁꯨꯛ ꯌꯥꯝ ꯐꯖꯩ ꯁꯤꯕꯨ. ꯄꯥꯝꯕ꯭ꯔꯅꯦ? ꯂꯩꯃ ꯃꯉꯛꯇꯨ ꯅꯣꯝꯃꯒ, ꯄꯣꯏꯔꯩꯅ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯀꯔꯦꯝꯅꯅ, ꯅꯪꯗꯤꯅꯦ ꯍꯨꯏꯒꯤ ꯂꯤꯛ ꯑꯣꯏꯅ ꯁꯤꯌꯨ. ꯃꯗꯨꯅ ꯍꯦꯟꯅ ꯄꯛꯆꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ. ꯂꯩꯃꯁꯨ ꯁꯥꯎꯔꯥꯡꯅꯅ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ.
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ, ꯅꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯌꯥꯝꯅ ꯇꯥꯎꯋꯦ ꯍꯥꯏꯁꯦ꯫ ꯑꯩꯗꯤ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯁꯅꯥꯗꯗꯤ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯃ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯃꯒꯨꯝꯅ ꯃꯇꯨꯡꯗ ꯁꯣꯟꯖꯩ꯫ ꯀꯩꯅꯣ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯣꯊꯥꯕ ꯍꯦꯛ ꯍꯦꯛ ꯉꯝꯍꯟꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯑꯁꯤꯔꯅꯦ? ꯌꯥꯝ ꯊꯨꯃꯟꯗꯣꯏꯖꯥꯠꯂꯣ? ꯄꯣꯏꯔꯩꯅ ꯂꯩꯃꯅ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯈꯨꯀꯥꯄꯤ 3ꯂꯛ ꯀꯥꯞꯂꯒ, ꯑꯣꯏ ꯑꯣꯏ ꯑꯉꯥꯎꯕꯤ, ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯪꯉꯤꯅꯣ? ꯂꯩꯃ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ, ꯀꯩꯅꯣꯝꯇ ꯋꯥ ꯑꯔꯨꯕ ꯑꯝꯇ ꯍꯥꯏꯒꯦ꯫ ꯄꯣꯏꯔꯩꯅ ꯉꯛꯅ, ꯀꯩ ꯍꯥꯏꯕ ꯑꯗꯨꯅ? ꯑꯗꯣ ꯐꯖꯅ ꯐꯝꯂꯒ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯂꯥꯏ ꯆꯪꯕꯗꯧꯅ ꯀꯤꯕꯨ ꯀꯤꯖꯩꯅꯦ꯫ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯂꯨꯔꯤ, ꯐꯥꯒꯤꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯣꯗꯅ, ꯀꯩꯗꯧꯔꯒꯦ? ꯃꯤꯒ ꯁꯤꯕ ꯌꯥꯎꯕꯒ ꯃꯥꯜꯂꯤ꯫ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯠꯇ ꯀꯅꯥꯅꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯎꯕꯒꯦ? ꯄꯣꯏꯔꯩꯅ ꯏꯊꯥ ꯊꯥꯖꯗꯅ ꯌꯥꯝꯅ ꯂꯨꯝꯅ ꯍꯪꯂꯛꯄ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ, ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯂꯩꯃꯅ ꯄꯣꯏꯔꯩꯗ ꯏꯀꯥꯏꯅ ꯌꯦꯡꯂꯒ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗ ꯄꯣꯏꯔꯩ꯫ ꯐꯥꯒꯤꯒꯤ ꯃꯤꯅꯝꯗꯨꯅ ꯀꯣꯏꯅꯕ ꯁꯥꯔꯤꯁꯦ ꯃꯁꯤ ꯇꯣꯛꯑꯒ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯤ ꯉꯛꯅ ꯂꯩꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯃ ꯏꯀꯥꯏꯅ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃ ꯇꯥꯕ ꯄꯥꯝꯃꯤ꯫ ꯑꯩ ꯅꯪꯒ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯤꯗ ꯄꯣꯏꯔꯩ꯫ ꯄꯣꯏꯔꯩꯗꯨ ꯉꯥꯏꯍꯥꯛ ꯀꯔꯤꯅꯣꯃ ꯈꯜꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯩꯃꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯅꯦ? ꯂꯩꯃꯅ ꯏꯀꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, ꯄꯣꯏꯔꯩꯅ ꯃꯌꯥꯗꯤ ꯎꯍꯟꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯗꯗꯨꯅ ꯂꯩꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯅ ꯍꯔꯥꯎꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ, ꯀꯩꯅꯣ, ꯑꯁꯦꯡꯕꯩꯔꯣꯗ ꯄꯣꯏꯔꯩ? ꯑꯌꯥ, ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯃꯥꯅꯤ, ꯑꯗꯨꯗꯤ ꯐꯥꯒꯤꯒꯤ ꯅꯠꯇꯕꯤꯗ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯃꯈꯣꯏꯗ ꯃꯤꯅꯝꯗ꯭ꯔꯦꯀꯣ? ꯃꯤꯅꯝꯗ꯭ꯔꯦ꯫ ꯑꯁ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯑꯩ ꯅꯪꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯁꯤꯗꯤ ꯀꯣꯏꯕ ꯄꯨꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯕꯗ ꯄꯣꯏꯔꯩꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯉꯛꯆꯥꯅꯅ ꯆꯠꯄ ꯑꯗꯨ ꯂꯦꯞꯂꯒ ꯄꯣꯏꯔꯩꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅꯤ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ꯫ ꯄꯣꯏꯔꯩꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯂꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯜꯂꯒ, ꯀꯌꯥꯗ ꯂꯥꯏꯅ ꯊꯥꯖꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯤ? ꯅꯨꯡꯁꯤꯕꯕꯨ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯀꯌꯥꯗ ꯍꯔꯥꯎꯅ ꯊꯥꯖꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯍꯩ ꯑꯄꯪꯕꯤ, ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯁꯦ ꯍꯨꯏ ꯑꯣꯏꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯣꯏ ꯍꯥꯏꯁꯦ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯊꯥꯖꯒꯗꯧꯕ ꯅꯨꯄꯤꯅꯤ ꯅꯪꯁꯦ ꯅꯠꯇꯦ꯫ ꯅꯪꯒꯨꯝꯕꯤ ꯑꯄꯪꯕꯤ ꯁꯣꯅꯣ ꯏꯆꯨ ꯆꯨꯕꯤ ꯅꯍꯥꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕ? ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄ ꯄꯣꯏꯔꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯃꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯇꯥꯔꯛꯏ ꯃꯄꯤꯗꯨ ꯂꯦꯞꯇꯅ ꯋꯥꯔꯧꯅ ꯃꯤꯉꯝꯗꯅ ꯌꯦꯡꯂꯤ, ꯃꯃꯤꯠ ꯀꯨꯞꯇꯅ ꯄꯣꯏꯔꯩꯒꯤ ꯃꯤꯅꯣꯛ ꯑꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯣꯏꯔꯩꯒꯤ ꯃꯃꯥꯏ ꯇꯝꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ मागी खाउदगी करीगुम्बा पोसक अमा लौथोक्लगा पोइरैदा लंगसिलमलगा वा कैसु हाइरमदना फिंगना कपलगा चेनखिरमि पोइरै लैमगी मतौ अदुदा मासु करिसु हाइबा ngamdana लेहौइ ममाइदा चोलिबा इसिंग अदु तैथोक्लगा लैमना लंगसिलमबा पोसक अदु करिनो हाइदुना खुल्लगा येंगदुबा मतमदा नुसिनबा नुपा नुपी अनिना लाई खुरुंबा चटफा मोइरिबा मफम अमगी अयेकपा लाई ओइदुना लैरमि मदुबु साउनु मखुद अदुना चेजेट अदुबु मतुम तासिनुना लंगथोइ कैसु लैतबि माना अइगी माइदा इसिंगना हाइजिनबगासु साइ मथोंग चादबि अंगाउबि हाइसिनि सोमदना लैमदु लंबीदा कप कपतुना लाई मतुंगदसु अमुक अमुक ओथोक्तुना येंगी खंजै
ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯄꯣꯏꯔꯩꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯣꯏꯗꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯅ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯈꯥꯝꯂꯛꯈꯤꯅꯤ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯇꯃꯛ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯂꯩꯃ ꯑꯗꯨ ꯁꯤꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯂꯩꯃꯗꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯂꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯂꯩꯃ? ꯍꯥ? ꯅꯪꯅ ꯇꯧꯔꯛꯏꯕ ꯐꯤꯕꯝꯁꯤꯕꯨ ꯀꯩꯅꯣ? ꯂꯩꯃ ꯁꯤꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯩꯊꯔꯛꯄꯒꯨꯝ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯁꯤꯂꯩꯃ, ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ ꯉꯁꯤꯗꯤ꯫ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯗꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨꯕꯁꯦ꯫ ꯂꯩꯃꯅ ꯊꯃꯣꯏ ꯑꯗꯨ ꯁꯣꯛꯅ ꯀꯞꯂꯒ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯉꯁꯤꯗꯣ ꯑꯩ ꯈꯥꯝꯕ ꯌꯥꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯎꯔꯦ ꯁꯤꯂꯩꯃ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯥꯒꯤ ꯍꯨꯏ, ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯌꯦ ꯁꯤꯂꯩꯃ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯑꯩ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯅꯪꯅꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯀꯗꯥꯏꯅꯣ ꯁꯤꯂꯩꯃ? ꯑꯗꯨꯒ ꯐꯥꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯝ, ꯃꯥꯒꯤ ꯃꯤꯅꯣꯛ ꯎꯖꯕ ꯑꯗꯨ ꯐꯪꯖꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏ꯫ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯏꯁꯤꯡꯅ ꯍꯩꯖꯜꯂꯝꯕ ꯑꯗꯨꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯁꯥꯎꯔꯝꯒꯅꯤꯀꯣ ꯁꯤꯂꯩꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯁꯤꯂꯩꯃꯁꯨ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯤ ꯉꯁꯤꯒꯨꯝꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯄ ꯎꯈꯤꯗ꯭ꯔꯤ꯫ ꯃꯣꯃꯣꯟꯇ ꯅꯣꯛꯆꯕꯤ ꯃꯇꯥꯅꯤ꯫ ꯂꯩꯃ, ꯁꯦ ꯇꯣꯛꯑꯣ꯫ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯂꯩꯃꯗꯤ ꯀꯞꯄ ꯐꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯂꯩꯃꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯇꯥꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯀꯞꯆꯔꯁꯅꯨ ꯍꯥꯏꯕꯒꯨꯝꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯅꯒꯟ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃ ꯍꯥꯏꯗꯕ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯕꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯤꯟꯗꯝꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯑꯣꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯦꯡꯉꯩꯁꯤꯕꯣ? ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯀꯩꯒꯤꯅꯣ? ꯉꯁꯤꯁꯦ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯁꯤꯡꯗꯣ ꯂꯥꯛꯀꯅꯤ꯫ ꯑꯗ ꯗꯥ ꯄꯣꯏꯔꯩꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯁꯦ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯜꯂꯦꯕ꯫ ꯑꯗꯨꯅ ꯅꯪ ꯅꯁꯥ ꯌꯥꯎꯔꯒ ꯍꯥꯏꯔꯨꯁꯦꯕ ꯗꯥ ꯄꯣꯏꯔꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯉꯤ꯫ ꯂꯩꯃꯅ ꯐꯠ ꯊꯗꯠꯂꯒ, ꯑꯁ ꯔꯥꯁꯤ, ꯊꯣꯏ, ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯀꯦ꯫ ꯏꯁ, ꯀꯩ ꯋꯥꯅꯣ? ꯌꯥꯝ ꯆꯥꯛꯍꯜꯂꯅꯨ, ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ? ꯇꯁꯦꯡꯕꯗꯤ ꯗꯥ ꯄꯣꯏꯔꯩ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ꯫ ꯐꯥꯒꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯁꯥꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯔꯥꯁꯤꯅ, ꯑꯗꯨꯗꯤ ꯅꯍꯥ ꯃꯈꯩ ꯎꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕꯅꯤꯅꯦ꯫ ꯂꯩꯃꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯄꯥꯈꯠꯄꯅ ꯑꯩꯅ ꯃꯤꯅꯝꯈꯤꯕꯅꯤ꯫ ꯊꯣꯏꯅ ꯁꯥꯎꯔꯥꯡꯅꯅ, ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟꯊꯤꯕ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯪꯒꯨꯝꯕ ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏꯅ ꯇꯧꯕ, ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯃꯕꯨ ꯃꯌꯥꯝꯅ ꯉꯥꯎꯅꯐꯝ ꯑꯣꯏꯔꯤꯕ ꯗꯥ ꯄꯣꯏꯔꯩꯅ ꯀꯩꯁꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯣ ꯆꯥꯎꯈꯠꯇꯕ ꯅꯪꯒꯨꯝꯕꯤ ꯑꯃꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤ꯫ ꯂꯩꯃꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯏ꯫ ꯃꯄꯤ ꯑꯗꯨꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯥꯞꯇꯛꯅ ꯈꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯈꯥꯕꯅ, ꯀꯩꯅꯣ ꯄꯣꯏꯔꯩ, ꯅꯪꯁꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ? ꯏꯆꯝ ꯆꯝꯖꯕꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯍꯥꯏꯖꯔꯛꯑꯒ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯗꯨꯛ ꯊꯤꯅ ꯁꯥꯟꯅꯕꯤꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯛ ꯊꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯦꯝꯅ ꯄꯤꯔꯤꯕ ꯐꯥꯎꯕꯗ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯤꯕ? ꯅꯪ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯄꯣꯏꯔꯩ ꯊꯧꯁꯥꯗꯅ, ꯑꯁ ꯈꯥꯕ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦꯅ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯇꯝ ꯂꯦꯟꯕꯅꯦ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯈꯥꯕꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ, ꯃꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯃꯤꯔꯝꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯄꯣꯏꯔꯩꯗꯤ ꯈꯥꯕꯒ ꯍꯔꯥꯎꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯃꯕꯨ ꯎꯕꯗ
ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯄꯣꯏꯔꯩꯗꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯁꯤꯟꯗꯝꯁꯪ ꯑꯗꯨꯗ ꯆꯠꯂꯝꯗꯦ꯫ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯅ ꯃꯁꯥꯒ ꯉꯝꯗꯕꯒ ꯄꯣꯏꯔꯩ ꯑꯗꯨ ꯒꯨꯂꯤꯕꯨ ꯆꯥꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ, ꯁꯥꯔꯤꯕ ꯃꯁꯥ ꯑꯗꯨ ꯏꯪꯊꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯆꯥꯅꯕ ꯆꯤꯟꯖꯥꯛꯄꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯂꯩꯃꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯊꯟꯇ ꯅꯣꯛꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯑꯁꯨꯝꯅ ꯇꯧꯔꯨꯕ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯗ ꯂꯩꯃꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕ, ꯃꯣꯃꯣ ꯅꯣꯛꯆꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯝꯗꯅ ꯃꯥꯕꯨ ꯅꯣꯛꯍꯟꯗꯨꯅ ꯍꯔꯥꯎꯍꯟꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯎꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯕꯗ ꯁꯤꯟꯗꯝꯁꯪ ꯑꯗꯨꯗ ꯂꯩꯃꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯃꯃꯤꯠ ꯑꯗꯨ ꯆꯦꯞꯊ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯅ ꯉꯛꯅ, "ꯀꯩꯅꯣ ꯍꯨꯔꯥꯟꯕ, ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯀꯅꯥ ꯌꯦꯡꯉꯤꯅꯣ?" ꯄꯣꯏꯔꯩꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯃꯔꯩ ꯇꯠ ꯇꯧꯅ, "ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯩ ꯀꯩꯝ ꯇꯧꯗꯦꯅ." "ꯍꯣ ꯍꯨꯔꯥꯟꯕꯗꯣ, ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ꯫ ꯂꯩꯃ ꯎꯕ꯭ꯔꯥ ꯌꯦꯡꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯣ?" "ꯆꯣꯍꯦ, ꯅꯠꯇꯦ, ꯑꯩꯗꯤ ꯃꯥ ꯀꯩꯗꯧꯕ ꯌꯦꯡꯗꯣꯏꯕ?" ꯈꯥꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯅꯁꯛꯇꯨꯒ! ꯍꯣ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯃꯥꯕꯨ ꯎꯕꯗꯤ ꯐꯪꯉꯔꯣꯏꯌꯦ ꯏꯕꯨꯡꯉꯣ." ꯄꯣꯏꯔꯩꯅ ꯉꯛꯅ, "ꯀꯔꯤꯒꯤ? ꯀꯩꯝ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ?" ꯄꯣꯏꯔꯩꯗꯨ ꯈꯧꯔꯥꯡꯅ, "ꯈꯥꯕ, ꯀꯩꯅꯣ ꯍꯥꯏꯔꯣ, ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯟꯅꯔꯅꯣꯕ?" "ꯁꯥꯟꯅꯗꯣꯏꯕ ꯑꯗꯨꯁꯨ ꯑꯩꯅ꯫ ꯅꯍꯥꯟ ꯅꯪꯅ ꯅꯁꯥ ꯉꯝꯗꯕꯗꯒꯤ ꯁꯤꯟꯗꯝꯁꯪ ꯑꯁꯤꯗ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯗ ꯂꯩꯃꯕꯨ ꯃꯈꯣꯏ ꯈꯔ ꯆꯪꯂꯒ ꯑꯣꯠꯄꯤꯈꯤꯕ ꯃꯥꯜꯂꯦ꯫ ꯑꯣꯖꯥ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥ ꯈꯔ ꯁꯣꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯑꯣꯖꯥꯅ ꯄꯣꯊꯥꯁꯅꯨ ꯍꯥꯏꯗꯅ ꯁꯤꯟꯗꯝꯁꯪ ꯑꯁꯤꯗ ꯂꯥꯛꯄ ꯊꯤꯡꯈ꯭ꯔꯦ." "ꯀꯅꯥꯅꯣ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯂꯤꯕꯗꯤ?" "ꯀꯅꯥ ꯑꯣꯏꯅꯤ? ꯄꯨꯛ ꯐꯠꯇꯕ, ꯁꯛ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯅꯪꯕꯨ ꯉꯥꯎꯖꯕ ꯂꯩꯁꯥꯕꯤꯁꯤꯡ ꯈꯔ ꯄꯨꯟꯁꯤꯜꯂꯒꯅꯤꯗꯅ." "ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯉꯥꯎꯅꯐꯝ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯩꯃꯅ ꯀꯣꯏꯅꯕ ꯁꯥꯔꯝꯕꯒꯤꯗꯃꯛꯇꯅꯤꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ." ꯄꯣꯏꯔꯩꯅ ꯄꯥꯈꯠꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ パイꯗꯨꯅ ꯆꯤꯡꯂꯒ, "ꯂꯥꯛꯑꯣ." "ꯀꯩꯅꯣ? ꯀꯥꯏꯗꯅꯣ? ꯑꯩ ꯃꯥꯕꯨ ꯎꯅꯅꯤꯡꯉꯤ." ꯈꯥꯕꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯗꯣꯛꯂꯒ, "ꯏꯁ, ꯀꯔꯤꯒꯤ? ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯕꯤꯔꯨꯔꯅꯨ, ꯌꯥꯔꯦ." ꯄꯣꯏꯔꯩꯅ ꯅꯨꯡꯉꯥꯏꯇꯅ, "ꯈꯥꯕ, ꯅꯪꯅꯗꯤ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝꯅ ꯎꯔꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯈꯤꯗꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯠꯂꯅꯨ, ꯂꯥꯛꯑꯣ, ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯕꯗꯤ ꯌꯥꯗꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯂꯩꯃꯅ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯆꯦꯟꯊꯣꯔꯛꯂꯒ, "ꯑꯦ, ꯗꯥ ꯈꯥꯕ, ꯗꯥ ꯄꯣꯏꯔꯩ, ꯅꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯄꯣꯏꯔꯩꯅ ꯍꯔꯥꯎꯅ, "ꯁꯤꯂꯩꯃ, ꯅꯪ ꯊꯣꯔꯛꯄ ꯌꯥꯝ ꯐꯔꯦ. ꯑꯩ ꯂꯩꯃꯕꯨ ꯑꯝꯇ ꯎꯅꯅꯤꯡꯉꯤ." ꯁꯤꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯩꯀꯣꯜꯗ ꯆꯪꯉꯨꯁꯤ, ꯑꯗꯨꯗ ꯑꯣꯏꯅ ꯎꯅꯔꯣ. ꯃꯥ ꯃꯁꯥꯗꯤ ꯈꯔ ꯉꯝꯗꯕꯅꯤ, ꯑꯗꯣ ꯑꯩ ꯊꯦꯝꯃꯒ ꯄꯨꯊꯣꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯤꯂꯩꯃꯅ ꯇꯧꯔꯒ ꯃꯥꯒꯤ ꯍꯩꯀꯣꯜ ꯑꯗꯨꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯍꯜꯂꯒ ꯂꯩꯃꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ "ꯑꯁ, ꯑꯩ ꯁꯤꯂꯩꯃꯁꯤ ꯑꯣꯏꯅ ꯀꯣꯏꯔꯁꯤꯔ ꯈꯪꯗꯦꯗ, ꯃꯥꯏ ꯍꯩꯀꯣꯜꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯅꯕ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯍꯩꯁꯤꯡ ꯑꯁꯦ ꯈꯟꯗꯅ ꯑꯄꯥꯝꯕ ꯆꯥꯕꯁꯨ ꯌꯥꯔꯦꯗꯅ." "ꯈꯣꯡꯄꯥꯛꯁꯤꯅꯅꯦ ꯅꯔꯥꯏꯕꯛꯇꯨꯗ ꯀꯥꯎꯊꯔꯛꯀꯅꯤ ꯉꯁꯤ. ꯃꯊꯥ ꯁꯥꯕꯅꯤ. ꯃꯥꯅ ꯆꯥꯕꯒꯤ ꯈꯛꯇ ꯈꯜꯂꯒ ꯂꯩ ꯋꯥꯅꯤ." "ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗꯅ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦꯅ ꯊꯋꯥ ꯁꯥꯈꯤꯗꯗꯥꯏꯅꯦ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄ ꯑꯗꯨꯗ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯕ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯤꯂꯩꯃꯅ ꯂꯩꯃꯕꯨ ꯍꯩꯀꯣꯜ ꯑꯗꯨꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯂꯒ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯑꯃꯗꯤ ꯈꯥꯕ ꯎꯕꯗ ꯈꯧꯇꯛ ꯆꯥꯗꯨꯅ, "ꯀꯩꯅꯣ ꯁꯤꯂꯩꯃ?" ꯁꯤꯂꯩꯃꯅ, "ꯂꯩꯃ, ꯗꯥ ꯄꯣꯏꯔꯩꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯨꯕꯅꯤ. ꯑꯩꯅ ꯃꯤꯅꯝꯕꯒꯤꯗꯃꯛꯇ ꯁꯥꯎꯒꯅꯨ.
ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ, ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯁꯨꯝꯅ ꯊꯦꯝꯂꯗꯨꯅ ꯊꯅꯝꯂꯒ ꯃꯥꯅ ꯈꯥꯕꯒ ꯄꯨꯟꯅ ꯍꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯄꯣꯏꯔꯩꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯉꯥꯏꯍꯥꯛꯇꯤ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯄꯣꯏꯔꯩꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅ ꯄꯥꯈꯠꯅ ꯂꯩꯃ ꯆꯞ ꯂꯦꯞꯂꯒ ꯅꯪꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯁꯠ ꯐꯣꯡꯗꯣꯛꯑꯣ꯫ ꯑꯩ ꯇꯥꯅꯅꯕ ꯅꯥꯈꯣꯡ ꯑꯁꯦ ꯉꯁꯤꯁꯨ ꯅꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯑꯩ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯣꯏꯅ ꯁꯥꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯁꯤꯟꯗꯝꯁꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯂꯛꯅꯕꯤꯔꯕ꯭ꯔꯥ? ꯄꯣꯏꯔꯩꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯉꯝꯗꯅ ꯑꯩꯅ ꯉꯁꯤ ꯅꯐꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯅ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯅꯔꯒꯗꯕ ꯍꯨꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯁꯤꯟꯗꯝꯁꯪꯗ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯎꯗꯕꯗ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯐꯝ ꯈꯪꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯂꯩꯃꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯄꯣꯏꯔꯩꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯖꯩ ꯍꯥꯏꯈꯤꯕ ꯂꯩꯗꯤ ꯂꯩꯈꯤꯗꯕ ꯂꯤꯛ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯣꯏꯊꯣꯛꯅ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯀꯞꯉꯥꯡꯉꯥꯡꯂꯒ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯑꯝꯇꯗꯤ ꯅꯆꯤꯟ ꯊꯣꯛꯅ ꯁꯦꯡꯅ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦ? ꯋꯥꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕ ꯄꯣꯏꯔꯩ ꯑꯗꯨ ꯂꯩꯃꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯄꯤꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯂꯩꯃꯅ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯅꯪꯗꯤ ꯍꯧꯖꯤꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯅꯍꯥꯛꯅ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯕꯤꯈꯤꯒꯦ ꯍꯥꯏꯅꯣ? ꯄꯨꯛꯐꯠꯇꯕ! ꯄꯣꯏꯔꯩ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯃꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯋꯥ ꯑꯗꯨ ꯀꯟꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯂꯩꯃꯅ ꯀꯞꯂꯒ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯄꯣꯏꯔꯩꯒꯤ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯔꯛꯇꯕꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯅ ꯅꯥꯀꯣꯏꯅꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯩꯃꯅ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯁꯦꯡꯕꯗꯤ ꯑꯩ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯅꯤ꯫ ꯅꯪꯕꯨ ꯂꯨꯝꯅ ꯂꯧꯈꯤꯗꯦ꯫ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯕꯨ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯪꯒꯤ ꯅꯃꯤꯅ ꯅꯪꯒꯤ ꯃꯤꯅꯣꯛꯅ ꯑꯩꯕꯨ ꯑꯣꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯕꯁꯨ ꯑꯩ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ, ꯃꯗꯨꯒꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯅꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯃ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤ ꯍꯨꯏ ꯅꯨꯄꯤ꯫ ꯂꯩꯃꯅ ꯑꯣꯏꯅꯕꯣꯏ ꯂꯥꯛꯄꯣꯏ ꯄꯣꯏꯔꯩꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯀꯞꯅꯣꯛ ꯇꯧꯅ ꯅꯨꯡꯁꯤꯗꯦ ꯅꯁꯛꯇꯨꯒ꯫ ꯄꯣꯏꯔꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯀꯝꯗꯧꯕ ꯅꯨꯡꯁꯤꯕꯤ ꯍꯨꯏ? ꯅꯄꯥꯒꯤ ꯍꯨꯏꯔꯣ? ꯄꯣꯏꯔꯩꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯅꯄꯥ ꯀꯥꯏꯅ ꯅꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯅꯤꯅꯦ꯫ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯕꯨ ꯐꯕ꯭ꯔꯣ? ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯁꯤꯂꯩꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯨꯄꯥꯛꯀ ꯈꯨꯔꯒ ꯍꯨꯏꯁꯦꯟ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯃꯤꯠ ꯅꯥꯕ ꯌꯥꯎꯔꯦꯀꯣ, ꯀꯩꯅꯥ ꯀꯠꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯅꯤꯗꯨꯅ ꯊꯋꯥ ꯁꯥꯗꯅ ꯅꯋꯥ ꯂꯧꯗꯦ꯫ ꯈꯥꯕꯅ ꯍꯩꯃꯥ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯅꯋꯥ ꯂꯧꯗꯦꯒ ꯍꯥꯏꯅꯦ꯫ ꯁꯤꯂꯩꯃꯥ ꯀꯥꯟꯅꯗꯦ, ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯜꯍꯟ ꯌꯥꯄꯣꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯦꯜꯂꯁꯦ꯫ ꯁꯤꯂꯩꯃꯅ ꯉꯛꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯆꯦꯟꯗꯣꯏꯕ?
ꯈꯥꯕꯅ ꯂꯨꯈꯝ ꯑꯗꯨꯗ ꯍꯣꯠꯂꯒ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯌꯥꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔ ꯂꯣꯏꯔꯦ ꯁꯤꯂꯩꯃꯅ ꯅꯣꯛꯂꯒ ꯍꯩꯃ ꯃꯇꯥ ꯑꯃꯅꯤꯅꯦ ꯄꯣꯏꯔꯩꯅ ꯀꯔꯦꯝꯅꯅ ꯑꯗꯣ ꯁꯤꯂꯩꯃ ꯍꯩꯀꯣꯜꯒꯤ ꯃꯄꯨ ꯑꯣꯏꯅꯅꯕ ꯅꯪꯕꯨ ꯅꯨꯡꯁꯤꯅꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯈꯥꯕꯅ ꯑꯌꯥ ꯄꯣꯏꯔꯦ ꯅꯪ ꯁꯤꯂꯩꯃꯅ ꯃꯆꯤꯟ ꯑꯗꯨ ꯆꯤꯛꯂꯒ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯀꯔꯤ ꯀꯅꯥꯒꯤ ꯍꯩꯀꯣꯜ ꯀꯅꯥꯒꯤ ꯅꯨꯡꯁꯤꯕ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯗꯨꯅ ꯈꯥꯕꯗ ꯇꯥꯟꯅꯔꯝꯃꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯅꯤꯗꯨ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯩꯃꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯩꯃ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯤ ꯑꯗꯨ ꯂꯣꯏꯅꯈꯤꯔꯝꯃꯤ ꯁꯤꯂꯩꯃ ꯑꯃꯗꯤ ꯈꯥꯕꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ